ꯇꯦꯟ ꯊꯥ ꯑꯍꯨꯝ ꯃꯔꯤꯅ ꯇꯦꯟ ꯀꯥꯗꯧꯕ ꯆꯍꯤ ꯑꯍꯨꯝ ꯍꯥꯏꯕ ꯍꯥ ꯆꯍꯤ ꯑꯍꯨꯝ ꯍꯥꯏꯕꯅꯦ ꯆꯍꯤ ꯑꯍꯨꯝꯂꯣ ꯑꯦꯔꯥ ꯊꯤꯌꯨꯅꯦ ꯑꯃꯨꯛꯀ ꯊꯤꯌꯣ ꯑꯃꯨꯛꯀ ꯍꯧꯖꯤꯛ ꯍꯟꯗꯛꯀꯤꯁꯦ ꯁꯤꯛꯁꯔꯣ ꯁꯤꯛꯁ ꯁꯚꯦꯟ ꯑꯩꯠ ꯅꯥꯏꯟ ꯇꯦꯟ ꯆꯍꯤ ꯀꯌꯥꯅꯣ ꯃꯔꯤꯔꯣ ꯑꯗꯨ ꯂꯩꯔꯗꯤ ꯇꯦꯟ ꯀꯥꯔꯅꯤꯀꯣ 3 4 5 6 8 7 ꯍꯥ ꯀꯥꯎꯔꯦ ꯅꯪ ꯍꯥꯏꯔꯣ ꯍꯧꯖꯤꯛ ꯃꯥ ꯀꯥꯔꯤꯁꯦ 7ꯅꯦꯕ 6ꯔꯣ ꯑꯣ 6 7 8 9 10 10 ꯐꯥꯗꯧꯕ ꯆꯍꯤ 4 ꯋꯥꯠꯂꯤꯕ ꯌꯥꯝ ꯀꯨꯏꯗ꯭ꯔꯦꯀꯣ ꯃꯥꯗꯤ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝ ꯍꯩꯌꯦ ꯕꯦꯝꯃ ꯀꯩꯗꯧꯔꯤꯅ ꯑꯩꯈꯣꯏ ꯅꯥꯛꯇ ꯈꯔ ꯂꯥꯛꯎꯗ ꯅꯪꯁꯨ ꯃꯥ ꯁꯨꯡꯂꯥꯛ ꯂꯥꯛꯄꯤꯗꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯅꯪꯒꯤ ꯀ꯭ꯂꯥꯁ ꯃꯁꯤꯡ ꯊꯤꯔꯤꯕ ꯑꯩꯅ ꯅꯪ ꯍꯟꯗꯛ ꯀ꯭ꯂꯥꯁ ꯀꯌꯥꯅꯣ 6 ꯑꯣ ꯑꯗꯣ ꯀꯔꯤ ꯁ꯭ꯀꯨꯜꯗ ꯇꯝꯃꯤ ꯁ꯭ꯀꯨꯜꯗꯣ ꯁꯕꯦꯔꯦꯃꯥ ꯑꯦꯂꯦꯅꯥꯕ ꯃꯣꯏ ꯑꯦꯂꯦꯅꯥ ꯁꯀꯨꯟꯇꯂꯥ ꯍꯣꯏꯒꯤ ꯁ꯭ꯀꯨꯜꯗꯣ ꯁꯤꯗ ꯂꯩꯌꯦ ꯂꯥꯏꯉꯝ ꯃꯁꯩꯁꯤꯗ ꯑꯗꯨ ꯇꯝꯃꯤꯌꯦ ꯁ꯭ꯀꯨꯜ ꯍꯜꯂꯛꯇ ꯉꯥꯏꯔꯤꯅꯦ ꯁꯤ ꯃꯆꯤꯟꯁꯦ ꯍꯥꯏꯌꯨ ꯍꯥꯏꯔꯒ ꯌꯥꯗꯦ ꯀꯩꯅꯣ ꯃꯁꯤꯡ ꯍꯥꯏꯗꯤ ꯍꯥꯏꯗꯦꯗ ꯁ꯭ꯀꯨꯜ ꯍꯜꯂꯛꯇ ꯉꯥꯏ ꯍꯟꯗꯛꯇꯤ ꯗꯤꯕꯥꯂꯤꯁꯦ ꯌꯥꯝ ꯇꯥꯈꯠꯂꯦ ꯀꯩꯅꯣ ꯇꯥꯈꯠꯂꯦꯗꯤ ꯚꯤꯗꯤꯑꯣꯗ ꯌꯥꯎ ꯌꯥꯗꯕ ꯁꯛ ꯇꯥꯈꯠꯄꯗꯣ ꯃꯥꯏ ꯐꯖꯔꯛꯀꯅꯤꯗ ꯑꯉꯥꯡ ꯑꯣꯏꯃꯜꯂꯤꯗ ꯃꯥ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯦ ꯆꯍꯤꯔꯣ 10ꯒ ꯀꯩꯅꯣ ꯁꯨꯔꯝꯃꯅꯤ 10 ꯁꯨꯔꯕꯣꯌꯦ 11 ꯆꯪꯉꯛꯇꯣꯏꯅꯦ ꯑꯣ ꯁꯦ ꯌꯥꯝ ꯂꯥꯞꯄꯤ ꯈꯨꯠꯁꯦ ꯍꯟꯗꯣꯛꯑꯣ ꯀꯩꯅꯣ ꯑꯗꯨꯕꯨ ꯒꯨꯂꯥ ꯆꯥꯒꯦꯗꯥꯏꯅꯦ ꯍꯣꯏ ꯅꯠꯇꯦꯅ ꯈꯨꯠ ꯄꯥꯏꯔꯛꯀꯅꯨ ꯌꯥ ꯀꯠꯊꯣꯔꯛꯑꯣ ꯈꯨꯠ ꯄꯥꯏꯔꯛꯑꯗꯤ ꯌꯥꯔꯣꯏ ꯅꯞꯄꯅꯦꯕ ꯑꯗꯥꯏꯅ ꯂꯩꯌꯣ ꯍꯣꯏ ꯌꯥ ꯀꯠꯊꯣꯔꯛꯑꯣ ꯃꯍꯤꯗꯤ ꯈꯔ ꯁꯨꯝꯗꯣꯛꯄꯅꯤꯅ ꯊꯨꯝꯃꯦ ꯍꯥꯏꯔꯛꯀꯅꯤꯅ ꯆꯨꯝꯃꯦ ꯌꯥꯝꯅ ꯁꯤꯁꯦ ꯁꯤꯡꯖꯃꯩꯗꯒꯤ ꯏꯆꯦ ꯃꯌꯥꯡ ꯂꯩꯀꯥꯏꯗꯒꯤ ꯏꯆꯦꯒꯤ ꯒꯨꯂꯥꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯍꯥꯎꯋꯦꯅ ꯁꯤꯗꯤ ꯏꯆꯥ ꯆꯥꯎ ꯌꯥꯗ꯭ꯔꯦ ꯍꯥꯎꯋꯦ ꯒꯨꯂꯥ ꯃꯈꯜ ꯑꯃꯅꯤ ꯁꯤꯃ ꯑꯃꯨꯛꯇꯕꯨ ꯆꯥꯗ꯭ꯔꯤ ꯍꯣꯏ ꯃꯣꯏꯒꯤ ꯁꯤꯒꯤꯁꯤꯅ ꯀꯧꯇꯥꯒꯤꯁꯤꯅ ꯈꯤꯇꯪ ꯖꯧ ꯖꯧ ꯂꯥꯎꯕ ꯏꯆꯦꯅ ꯄꯨꯔꯛꯄꯗꯨꯅ ꯃꯣꯟ ꯃꯣꯟ ꯂꯥꯎꯋꯤꯗꯅ ꯏꯆꯦꯅꯁꯨ ꯄꯨꯔꯛꯄ꯭ꯔꯣ ꯅꯍꯥꯟꯃꯨꯛ ꯏꯆꯦꯗꯤ ꯁꯤꯡꯖꯃꯩꯗ ꯏꯆꯦ ꯑꯃ ꯍꯦꯛ ꯂꯥꯛꯄꯗꯣ ꯑꯣ ꯃꯥꯏꯗꯨꯅ ꯃꯣꯟ ꯃꯣꯟ ꯂꯥꯎꯔꯒ ꯍꯥꯎꯕ ꯁꯤꯁꯨ ꯃꯣꯟꯗꯤ ꯂꯥꯎꯋꯦ ꯑꯗꯨꯒ ꯃꯣꯟ ꯃꯣꯟ ꯂꯥꯎꯋꯦ ꯑꯗꯨꯒ ꯈꯤꯇꯪ ꯈꯦꯠꯅꯩꯕꯗꯣ ꯌꯥ ꯀꯔꯤ ꯍꯥꯏꯅꯤ ꯈꯥꯡꯉꯦꯕ ꯈꯥꯡꯕ ꯁꯥꯏꯕꯗ ꯍꯣꯏ ꯌꯥꯎꯗ꯭ꯔꯕ ꯑꯃꯨꯛ ꯏꯜꯂꯛꯀꯦ ꯏꯃꯥ ꯈꯨꯠꯇ ꯇꯧꯔꯛꯀꯅꯨ ꯑꯩ ꯂꯣꯛ ꯊꯨꯡꯅꯤꯌꯦ ꯌꯥꯅꯤ ꯆꯥꯎ ꯑꯗꯨꯁꯨ ꯌꯥꯅꯤ ꯀꯌꯥꯒꯤ ꯀꯌా ꯇꯧꯔꯤꯕ ꯀꯧꯇꯥꯁꯤꯗ ꯀꯌꯥ ꯄꯤꯒꯦ ꯈꯪꯗꯦꯗ ꯑꯩꯁꯨ ꯑꯣ ꯅꯪꯗꯤ ꯀꯧꯇꯥ ꯂꯩꯔꯣ ꯃꯣꯃꯣꯅ ꯂꯩꯔꯨꯕꯅꯦ ꯅꯆꯥꯅꯨꯄꯥꯅ ꯑꯣ ꯃꯣꯃꯣꯗꯤ ꯏꯃꯥꯅ ꯈꯤꯇꯪ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗ ꯍꯦꯛꯇ ꯆꯦꯜꯂ ꯂꯩꯔꯨꯏꯕ ꯒꯨꯂꯥ ꯄꯜꯂꯦꯅ ꯒꯨꯂꯥ ꯂꯩꯔꯨꯏꯅꯤ ꯂꯥꯜ ꯃꯣꯍꯣꯟꯒ ꯂꯩꯔꯦ ꯑꯉꯥꯡꯕꯗꯣ ꯑꯗꯨꯒ ꯂꯩꯔꯛꯄꯅꯦꯕ ꯁꯤꯒ ꯌꯥꯝ ꯊꯨꯝꯃꯦ ꯆꯥꯃꯟꯕ ꯌꯥꯔꯣꯏꯗ ꯃꯍꯤꯁꯦ ꯈꯔ ꯂꯣꯛ ꯁꯨꯝꯗꯣꯛꯄꯅꯦ ꯊꯨꯡꯅꯦꯕ ꯊꯨꯡꯉꯣꯏꯗ ꯏꯃꯥ ꯊꯨꯝ ꯈꯔ ꯆꯥꯁꯟꯁꯦ ꯊꯨꯝ ꯈꯔ ꯆꯥꯁꯜꯂ ꯂꯣꯏꯔꯦꯕ ꯊꯨꯝ ꯆꯥꯔ ꯐꯕ꯭ꯔꯥ ꯒꯨꯂꯥ ꯆꯥꯔ ꯊꯨꯝ ꯆꯥꯎ ꯍꯥꯏꯗꯅ ꯅꯆꯥꯅꯨꯄꯥꯅ ꯆꯦꯜꯂ ꯂꯩꯔꯨꯔꯤꯅꯤ ꯏꯃꯥꯅ ꯆꯥꯅꯤꯡꯉꯦꯅ ꯆꯥꯕꯤꯗꯗꯤ ꯅꯆꯥꯅꯨꯄꯥꯅꯅꯦ ꯃꯣꯃꯣꯅꯅꯦ ꯏꯃꯥꯅ ꯒꯨꯂꯥ ꯆꯥꯅꯤꯡꯉꯤ ꯍꯥꯏꯌꯦ ꯀꯅꯥ ꯍꯥꯏꯕ ꯃꯣꯃꯣꯅ ꯍꯥꯏꯕ ꯉꯔꯥꯡꯁꯨ ꯍꯥꯏ ꯏꯃꯥ ꯒꯨꯂꯥ ꯆꯥꯒꯦ ꯍꯥꯏ ꯃꯉꯣꯟꯗ ꯍꯥꯏꯗꯦꯗ ꯑꯩꯗꯤ ꯈꯪꯗꯦꯗ ꯍꯥꯏꯔ ꯏꯃꯥꯅ ꯈꯨꯠꯇꯣ ꯀꯩꯗꯧꯉꯩ ꯂꯩꯔꯨꯏꯅꯣ ꯉꯁꯥꯏ ꯂꯩꯔꯨꯕꯅꯦ ꯑꯣ ꯌꯥꯝ ꯆꯥꯔꯗ ꯇꯥꯈ꯭ꯔꯅꯤ ꯋꯥꯏ ꯃꯆꯦꯠ ꯑꯃꯈꯛꯇꯪ ꯉꯥꯏꯔꯦ ꯃꯆꯦꯠ ꯑꯃꯈꯛꯇꯪ ꯉꯥꯏꯔꯦ ꯀꯩꯅꯣꯁꯦ ꯃꯍꯤꯁꯦ ꯂꯣꯏ ꯅꯪꯗꯤ ꯁꯨꯝꯗꯣꯔꯛꯑꯦ ꯆꯥꯗ꯭ꯔꯣ ꯑꯩ ꯆꯥꯔꯦ ꯆꯥꯏꯌꯦ ꯑꯩꯁꯨ ꯌꯥꯝ ꯌꯥꯝ ꯊꯨꯝꯃꯦ ꯃꯍꯤꯁꯦ ꯂꯣꯏ ꯁꯨꯝꯗꯣꯏꯅꯤꯅ ꯃꯍꯤ ꯂꯣꯏ ꯁꯨꯝꯗꯣꯛꯑꯕꯅꯦ ꯑꯗꯨꯏꯁꯨ ꯊꯨꯝꯃꯦꯕ ꯊꯨꯝꯕꯅꯦ ꯒꯨꯂꯥꯗꯤ ꯑꯗꯨꯝ ꯊꯨꯝ ꯇꯥꯕꯅꯤ ꯃꯤ ꯈ꯭ꯋꯥꯏ ꯒꯨꯂꯥꯒ ꯃꯥꯟꯅꯗꯦꯕ ꯍꯣꯏ ꯀꯔꯤꯕꯨꯅꯣ ꯀꯩ ꯍꯥꯏꯅꯣ ꯃꯈꯨꯝꯗꯣ ꯆꯤꯡꯈꯠꯂꯣ ꯍꯣꯜꯗꯣ ꯉꯥꯏꯈꯣ ꯑꯩ ꯇꯥꯛꯄꯤꯒꯦ ꯉꯥꯏꯈꯣ ꯂꯣꯏꯔꯦ ꯀꯩ ꯅꯝꯃꯛꯀꯦ ꯍꯥꯏꯅꯣꯕ ꯒꯨꯂꯥ ꯂꯧꯒꯦ ꯁꯤ ꯀꯧꯇꯥꯗꯒꯤ ꯀꯣꯠꯄ ꯍꯥꯡꯗꯣꯛꯄꯗꯣ ꯀꯃꯥꯏꯅ ꯍꯥꯡꯗꯣꯛꯇꯣꯏꯅꯣ ꯌꯥꯎꯔꯤꯕꯣ ꯌꯥꯝ ꯌꯥꯎꯔꯤꯌꯦ
어. 삐져로나 주디. 삐져로겠어. 마 이마세. 어디로? 심다. 야자 뭐야? 로래 신나 로래. 이렇게만. 통모이. 세. 마기 더 삐르기 거야. 디팔리기 굴라한테 럭초할루기게 봐. 까나랑 손데. 마나 럭하다 한다이다. 마쿠카 부조 쫄로지라. 쫄로이다. 거기다도기 막콤도 하이겠다던. 어. 하이겠다. 마. 삐져로 마주 짜는 게 아니야 이 아버지. 그러면 별로 안 해봤다. 아 왜? 마칼라미지. Em hạt tí cái bên mà ha ô chào mà hạt tí cái bên rồi ấy rồi cái tôi rồi chứ mà mất ya di pada je kelas habelo 6 deh ba coba itu 6 7 8 9 10 Ati yang kan dok cái tôi rồi chứ ấy thu vấn đề ba đô thu vấn đề vậy tunggande. cha thu cái cha đi cái bộ Koi maji nade nabadi suna nagande. Lagi no phadong mayam ji ki sebari mayam je as ima ai khutna di lam phangro chi chi na torake. cái nổ Thumne khut para kanu không yaro. đâu ai rồi Ima khutna yaro roi aina dum. Bagese khutto torako no không bao ta bộ thum rồi Joro joro tagini ba phulita loi ma ai sana hairake ba. cái gì đây nổ Yada ka thoga. No khutto torako no khutna nadi yada ne. ôi này khách chặt thôi cái sao vậy Yare tai cha thorak no ta. kum ya ya Adu sasalo. thum đâu ai đây chả yam vậy Yak to ni thum. thôi Thum jare phare kitang ha cái paura. gì làm đấy này bạn bị gì rồi Singja mai dagi. amma ngay hôm bị gì Ah, na pupate ra dagi. oh mà đi lại Ma kitang ha pake. nhà Kitang này vui ya mong cái yam de yam ima ya de ya ba thum bibi lo be di thum jaw ha bani dana. Ya ga khang dai. này ya con này ya ba Ya kuna lo de. am cái ta thà đi phải ya phải bút Ai cha ge to. Ah, ya qua ya ai thum di yak tam ni kaino. ôi anh đúng gì hay ba có cái thum gì gì bún ya cái thế nào nó chỉ mà hòm này chẳng 생전 매대네 봤습니다 이두나 Ah, gula yung bi che dona ni singja mai dagi. 응 Mayang le kai he khai da bai ma jin gi do bazar da kitang hai daraga. ngayon bidiga nage Ngayum bi dona ne a la pupate ra dagi. oh napupatera di lapine Na pe ko se lai gi to ma mai bam na ko do. mai beram bedo Adu la pupate ra dagi ni dana. kuini kangi karma mai no kau kau ne Ko yung hai da ni mi do ko yung ko. alo Han na te da ko da hoi ba. oh Na hawai. kanana kau ba As imana to ro ko ri tu din hawai. oh Singa khomgi apok ama lei kitab do moi gi da tawe na iman thengna da na ko rak pa do. oi Thum mare me mai biga de kaya khangde da adu noi na lai gi to bagi mai ba mai bi do. Koi lai gi do. adu man to ro Tawe hauji ki la pa te ra da gi na. napupatera do Taw dre hauji kanana gan di pau pau na dre ba hauji ti. oh Hauji ti ne bi mo la no in taw re da na. oi Lain dau gi jo ma hai gre. Hai na jo ha de jo lak toi ni ko noi ta di na hai ra me. ha Ini bi mo la na ne. อ่า Ai na ba ton taw ba phone da. อ่า Ba ton taw ra jo taw rak ta jo ai di lak taw lai ram ni hai rei ba. เข้าการตกได้บัตันดี No ma pan ba da dum taw tho se. ฮันได้ตกได้หรอ Taw ge ni. โอ้ไอ้นี่ก้าวเลยตามตะคังแต่ Ka ma di gau ra ne, khoi ju gau ra ne ba. Khoi di gau ra se oi da ba ya da ba. อืม Kai gi no da khoi gi
ꯍꯥꯟꯅꯒꯤꯕꯨꯗꯤ ꯃꯩꯇꯩ ꯙꯔꯃ ꯆꯠꯂꯝꯒꯅꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄꯗ ꯋꯥꯔꯤꯗ ꯈꯪꯉꯛꯄꯗꯗꯤ ꯀꯩꯅꯣ ꯒꯧꯔ ꯑꯗꯨꯝ ꯑꯣꯏꯔꯛꯑꯦꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯕꯣꯛꯀꯤ ꯃꯕꯨꯡ ꯑꯃ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯁꯪꯒꯣꯏꯁꯤꯗ ꯀꯩꯅꯣꯗꯤ ꯏꯃꯥꯟꯗꯨ ꯇꯥꯏꯗꯣ ꯃꯍꯥꯄ꯭ꯔꯚꯨꯔꯥ ꯃꯍꯥꯄ꯭ꯔꯚꯨ ꯁꯥꯕ꯭ꯔꯥ ꯑꯩꯕꯣ ꯅꯠꯇꯦ ꯂꯥꯏ ꯑꯃ ꯁꯥꯕꯗꯣ ꯄꯤꯆꯃꯩ ꯃꯥꯝꯇꯣꯞꯇ ꯀꯠꯄꯗꯣ ꯂꯥꯏꯁꯪꯗ ꯃꯍꯥꯄ꯭ꯔꯚꯨꯔꯥꯕꯗꯣ ꯀꯥꯎꯔꯦꯗ ꯑꯩ ꯈꯪꯗꯦ ꯃꯍꯥꯄ꯭ꯔꯚꯨꯁꯦ ꯁꯥꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯪꯒꯣꯏꯗ ꯖꯤꯕꯅꯥꯁ ꯇꯧꯋꯦꯌꯦ ꯑꯗꯨꯒꯤ ꯖꯤꯕꯅꯥꯁ ꯇꯧꯕꯒꯤꯗꯨꯗ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯕꯣꯛꯀꯤ ꯃꯕꯨꯡꯁꯦ ꯋꯥꯟꯊꯔꯒ ꯑꯗꯨꯝ ꯂꯩꯈꯤꯗꯦ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯀꯩꯅꯣꯁꯤꯗ ꯂꯥꯏꯒꯤꯁꯤꯗ ꯑꯩꯈꯣꯏꯅ ꯂꯧ ꯁꯪꯉꯝ 3 ꯂꯥꯏꯉꯝꯁꯤꯗ ꯑꯅꯛꯄꯗ ꯂꯧ ꯁꯪꯉꯝ 3 ꯄꯤꯔꯝꯃꯤ ꯑꯗꯒꯤ ꯃꯟꯗꯤꯔ ꯁꯥꯔꯝꯃꯤ ꯃꯥꯒꯤ ꯆꯦꯛꯅ ꯐꯖꯅ ꯑꯗꯨ ꯇꯧꯕꯁꯤꯅ ꯑꯩꯈꯣꯏꯗꯤ ꯒꯧꯔꯁꯤꯗꯤ ꯑꯗꯨꯝ ꯑꯣꯏꯗ ꯌꯥꯗ꯭ꯔꯦ ꯃꯟꯗꯤꯔꯗꯤ ꯀꯥꯏ ꯁꯥꯔꯤꯕ ꯍꯦꯛ ꯄꯤꯆꯃꯦꯝꯒꯤ ꯃꯥꯝꯇꯣꯞꯇ ꯁꯥꯏꯌꯦ ꯄꯤꯆꯃꯦꯝꯗ ꯂꯥꯏꯗꯤ ꯌꯥꯝ ꯂꯨꯖꯥꯔꯣꯏ ꯀꯅꯥꯅ ꯇꯧꯕꯤ ꯑꯩꯈꯣꯏ ꯑꯕꯣꯛꯆꯥ ꯍꯣꯏꯅ ꯇꯧꯔꯝꯕ꯭ꯔꯣ ꯑꯕꯣꯡꯆꯥꯒꯤ ꯃꯃꯥ ꯍꯣꯏꯅ ꯇꯧꯔꯝꯕꯗꯣ ꯃꯃꯥ ꯍꯣꯏꯅ ꯑꯕꯣꯡꯆꯥꯒꯤ ꯃꯃꯥꯅ ꯑꯩꯈꯣꯏ ꯑꯕꯣꯛꯀꯤ ꯃꯃꯥ ꯍꯣꯏꯅꯦ ꯑꯗꯒꯤ ꯂꯥꯏ ꯃꯌꯥꯝ ꯑꯃ ꯀꯠꯂꯝꯃꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒꯤ ꯖꯒꯅꯥꯊꯁꯨ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯂꯥꯏꯗꯣ ꯑꯝꯇ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯑꯩꯁꯨ ꯑꯝꯇ ꯍꯪꯍꯧ ꯇꯥꯔꯦ ꯃꯣꯏꯅ ꯀꯠꯂꯝꯕ ꯂꯥꯏꯁꯤꯡꯗꯣ ꯍꯣꯏꯅꯦ ꯂꯥꯏꯁꯨ ꯄꯪꯀꯠ ꯀꯠꯄꯁꯨ ꯌꯥꯄꯣꯟꯇꯦꯗ ꯇꯧꯕꯨꯗꯤ ꯑꯗꯨꯒꯤ ꯂꯥꯏꯗꯨꯗꯤ ꯑꯆꯝꯕ ꯂꯥꯏꯅꯤ ꯑꯗꯒꯤ ꯍꯤꯡꯒꯣꯜ ꯂꯥꯏꯅ ꯄꯥꯞ ꯄꯨꯕ ꯍꯥꯏꯗꯤ ꯅꯍꯥꯔꯣꯟ ꯍꯥꯏꯇꯥꯔꯦ ꯃꯤ ꯍꯥꯠꯇꯣꯛꯄ ꯑꯗꯨꯝꯕ ꯑꯣꯏꯌꯦꯕ ꯑꯗꯨ ꯕꯥꯃꯣꯟ ꯂꯥꯏꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯖꯕꯩ ꯂꯥꯠꯆꯕꯩ ꯋꯥꯅꯤ ꯀꯩꯁꯨ ꯗꯣꯁ ꯂꯩꯇ꯭ꯔꯕꯅꯤ ꯃꯥꯗꯤ ꯃꯍꯥꯄ꯭ꯔꯚꯨꯔꯥ ꯑꯩꯈꯣꯏ ꯂꯥꯠꯂꯤꯗꯨꯅ ꯂꯣꯏ ꯁꯨꯔꯦꯗꯅ ꯂꯥꯏ ꯌꯥꯝ ꯌꯥꯝꯃꯦ ꯃꯟꯗꯤꯔ ꯃꯅꯨꯡꯗ ꯂꯩꯔꯤꯁꯦ ꯂꯥꯏ ꯌꯥꯝ ꯌꯥꯝꯃꯦ ꯀꯩꯗꯧꯕꯩꯅꯣ ꯑꯗꯨ ꯌꯥꯝ ꯂꯥꯠꯆꯜꯂꯤꯗꯤ ꯑꯃꯅ ꯑꯃꯨꯛ ꯀꯠꯂꯛ ꯀꯠꯄꯗꯣ ꯂꯥꯏ ꯁꯥꯔ ꯀꯠꯂꯤꯗꯅ ꯊꯥꯏꯅꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤꯁꯨ ꯂꯥꯏ ꯌꯥꯝ ꯁꯥꯔ ꯀꯠꯂꯝꯃꯤ ꯍꯥꯏꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯆꯥꯅꯦꯅ ꯂꯧꯗꯣ ꯄꯤꯔꯝꯃꯤꯕ ꯃꯥꯏ ꯁꯔꯨꯛ ꯇꯝꯃꯝꯃꯤꯕ ꯍꯧꯖꯤꯛꯇꯤ ꯕꯥꯃꯣꯟꯅ ꯂꯧꯗꯣ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥꯁꯨ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤꯗꯤ ꯗꯣꯁ ꯂꯩꯇ꯭ꯔꯦ ꯃꯣꯏꯒꯤ ꯀꯠꯐꯝ ꯊꯣꯛꯄ ꯄꯤꯐꯝ ꯊꯣꯛꯄ ꯄꯤꯔꯦ ꯁꯪꯉꯝ ꯑꯃꯗ 15-15ꯗꯪ ꯊꯣꯛꯑꯁꯨ ꯀꯩꯅꯣꯗꯗꯤ ꯁꯪꯉꯝ 3ꯗꯨꯗꯗꯤ ꯂꯧ ꯕꯣꯔꯥ ꯐꯧꯕꯣꯠ 65-ꯅꯤ ꯊꯣꯛꯇꯣꯏꯁꯦ ꯐꯖꯅ ꯑꯗꯩ ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯍꯧꯈꯤꯕꯩꯗ ꯐꯅ ꯌꯥꯝꯃꯤꯗ ꯁꯝꯖꯥꯏꯕ ꯄꯨꯔꯛꯄꯗ ꯑꯗꯩ ꯑꯩꯈꯣꯏꯅ ꯎꯖꯔꯤꯁꯤꯗꯤ ꯑꯩꯈꯣꯏ ꯂꯧ ꯎꯔꯤꯁꯤꯗꯤ ꯑꯩꯈꯣꯏ ꯁꯪꯉꯝ ꯑꯃꯗ 50-15ꯗꯒꯤꯅ 50 ꯊꯣꯛꯑꯦ 50-50 ꯊꯣꯛꯄꯐꯥꯎ ꯌꯥꯎꯈ꯭ꯔꯦ ꯀꯨꯝ ꯐꯔꯗꯤ ꯑꯗꯣ ꯀꯨꯝ ꯐꯠꯇ꯭ꯔꯒꯁꯨ 10 ꯒꯥꯏꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯥꯗꯗꯤ ꯑꯗꯨꯝ ꯐꯩꯗ ꯐꯩ ꯑꯗꯨꯃꯥꯏꯅ ꯊꯣꯛꯏꯅꯦ ꯑꯗꯨꯅ ꯃꯥꯒꯤꯗꯤ ꯁꯪꯉꯝ 3ꯗꯨꯅ ꯍꯥꯀꯨꯝꯒꯗꯤ ꯌꯥꯝ ꯊꯣꯛꯈꯤꯑꯕ ꯊꯣꯛꯑꯦ ꯁꯝꯖꯥꯏꯅ ꯊꯤꯜꯂꯛꯇꯥꯏ ꯑꯗꯨꯝ ꯀꯩꯅꯣꯁꯦ ꯐꯧꯕꯣꯠ 65-ꯗꯨꯅ ꯆꯥꯕꯗ ꯑꯗꯨꯝ ꯂꯦꯝ ꯄꯥꯅ ꯂꯦꯝ ꯃꯣꯏ ꯄꯥ ꯑꯣꯛꯆꯔꯦꯕ ꯂꯥꯏꯒꯤ ꯃꯥꯏ ꯃꯔꯟ ꯉꯥꯛꯇꯅꯦꯕ ꯍꯣꯏ ꯑꯗꯣ ꯕꯥꯃꯣꯟꯅ ꯃꯣꯏ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯟꯅ ꯌꯦꯡꯉꯨꯗ꯭ꯔꯦ ꯕꯥꯃꯣꯟꯅ ꯇꯧꯗꯦꯗ ꯄꯤꯆꯃꯦꯝꯅ ꯇꯧꯕ ꯅꯠꯇ꯭ꯔꯣ ꯄꯦꯆꯃꯦꯝꯒꯤ ꯕꯥꯃꯣꯟꯅ ꯕꯥꯃꯣꯟ ꯅꯠꯇꯦꯕ ꯕ꯭ꯔꯍ꯭ꯃꯆꯥꯔꯤ ꯃꯌꯨꯝ ꯃꯣꯏꯗꯣ ꯁꯝꯖꯥꯏ ꯑꯣꯏꯀꯥꯟꯗ ꯕꯥꯃꯣꯟ ꯅꯠꯇꯦꯅ ꯑꯗꯨ ꯅꯠꯇꯕꯅꯦ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯒꯥꯁꯅꯥꯅ ꯊꯥꯏꯅ ꯂꯩꯔꯝꯕꯗꯣ ꯑꯩꯒꯥꯁꯅꯥꯗ ꯑꯩꯒꯥꯁꯅꯥꯍꯣꯏꯗꯁꯨ ꯂꯩꯕ꯭ꯔꯣ ꯑꯗꯨꯗꯅꯦ ꯀꯠꯂꯝꯃꯤꯗꯣ ꯏꯃꯥꯅ ꯋꯥꯔꯤꯁꯦ ꯂꯣꯏꯅꯃꯛ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯑꯩ ꯀꯥꯎꯔꯦ ꯑꯩ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯩꯒꯥꯁꯅꯥ ꯍꯣꯏꯒꯤꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯃꯌꯥꯝ ꯑꯃ ꯀꯠꯂꯤꯗꯅ ꯃꯟꯗꯤꯔꯒ ꯀꯠꯇꯅ ꯑꯗꯩ ꯀꯥꯡ ꯑꯍꯧꯕꯁꯤꯗ ꯄꯥꯂꯤꯒ ꯆꯥꯎꯅ ꯇꯧꯋꯤꯗꯅ ꯑꯗꯣ ꯑꯩꯈꯣꯏ ꯕꯥꯃꯣꯟꯒ ꯅꯨꯡꯉꯥꯏꯅꯗꯕꯗꯒꯤꯗꯤ ꯄꯥꯂꯤꯗꯣ ꯇꯧꯈꯤꯗ꯭ꯔꯦ ꯀꯩꯗꯧꯕꯗꯩ ꯅꯨꯡꯉꯥꯏꯅꯗ꯭ꯔꯤꯅꯣ ꯑꯁ ꯃꯣꯏꯅ ꯂꯝꯗꯣ ꯁꯥꯖꯟꯒꯦ ꯈꯣꯠꯆꯟꯒꯦ ꯍꯥꯏꯕꯗ ꯂꯩꯀꯥꯏꯒ ꯌꯥꯅꯗꯕ ꯑꯗꯣ ꯃꯣꯏꯒꯤ ꯃꯤꯆꯪ ꯆꯪꯉꯣꯌꯦ ꯑꯗꯩꯗ ꯑꯩꯈꯣꯏ ꯕꯕꯥꯅ ꯃꯤꯆꯪꯗꯣ ꯆꯪꯗꯕ ꯕꯕꯥ ꯀꯀꯥꯒꯅ ꯃꯤꯆꯪ ꯆꯪꯗꯕ ꯑꯆꯨꯝꯕꯗꯣ ꯍꯥꯏꯗꯤ ꯂꯩꯀꯥꯏꯅ ꯌꯥꯅꯕ ꯇꯧꯕ ꯇꯥꯕꯅꯤꯗꯅ ꯑꯗꯨ ꯇꯧꯕꯗꯨꯒꯤ ꯀꯩꯒꯤꯅꯣ ꯃꯤꯆꯪ ꯆꯪꯉꯣ ꯍꯥꯏꯗꯤ ꯈꯪꯗꯦꯗ ꯏꯃꯥ ꯑꯩꯁꯨ ꯂꯥꯏ ꯀꯩꯗꯧꯔꯝꯒꯦꯕ ꯂꯥꯏꯗꯤ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯂꯝꯗꯨꯒꯤꯅꯦ ꯃꯣꯏ ꯂꯝꯗꯣ ꯂꯧꯅꯤꯡꯕ ꯍꯥꯏꯗꯤ ꯂꯥꯏꯒꯤ ꯂꯝ ꯁꯔꯨꯛꯇꯣ ꯃꯣꯏꯅ ꯀꯩꯀꯩ ꯃꯌꯨꯝ ꯁꯥꯖꯟꯒꯦꯅ ꯍꯥꯏꯕ ꯆꯥꯎꯅ ꯂꯩꯗꯅ ꯃꯥꯝꯇꯣꯞꯁꯨ ꯆꯥꯎꯅ ꯂꯩ ꯅꯥꯀꯟꯗꯒ ꯆꯥꯎꯅ ꯂꯩꯗꯅ ꯑꯗꯨꯒꯤ ꯁꯔꯨꯛꯇꯣ ꯁꯥꯖꯟꯒꯦ ꯂꯧꯖꯅꯤꯡꯕ ꯍꯥꯏꯗꯨꯅꯤ ꯃꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕꯗꯒꯤ ꯅꯨꯡꯉꯥꯏꯅꯗꯕꯗꯒꯤ ꯇꯧꯕꯗꯤ ꯃꯣꯏꯒꯤ ꯄꯥꯝꯕꯩ ꯋꯥꯅꯤ ꯂꯝ ꯈꯨꯕꯥꯛ ꯑꯃ ꯍꯥꯏꯁꯦ ꯀꯩꯀꯩ ꯅꯠꯇꯦꯕ ꯃꯥꯅꯤ ꯑꯗꯣ ꯃꯣꯏ ꯂꯩꯀꯥꯏꯗꯨꯅ ꯌꯥꯗ꯭ꯔꯗꯤ ꯂꯩꯀꯥꯏꯅ ꯄꯤꯊꯣꯛꯑꯦ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯗꯔꯀꯥꯔ ꯂꯩꯇꯦꯗꯅ ꯃꯣꯏ ꯂꯩꯀꯥꯏꯅ ꯌꯥꯗ꯭ꯔꯒ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯔꯨꯗꯣꯔꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯨ ꯂꯥꯏꯗꯨꯗꯪ ꯑꯩꯈꯣꯏꯒꯤꯅꯦ ꯍꯥꯏꯕꯩ ꯋꯥꯅꯦꯕ ꯀꯔꯤ ꯂꯥꯏ ꯂꯥꯠꯂꯤ ꯖꯒꯕꯣꯟꯙꯨ ꯂꯥꯠꯂꯤ ꯔꯥꯙꯥ ꯀ꯭ꯔꯤꯁꯅ ꯂꯥꯠꯂꯤ ꯕꯤꯁꯅꯨ ꯂꯥꯠꯂꯤ ꯀꯩꯀꯩ ꯂꯥꯏ ꯂꯣꯏ ꯂꯩꯕ꯭ꯔꯣ ꯍꯧꯖꯤꯛꯐꯥꯎ ꯌꯥꯝ ꯂꯩꯕꯅꯦ
ꯑꯣ ꯕꯥꯃꯣꯟꯗ ꯑꯗꯨꯝ ꯂꯥꯜꯍꯜꯂꯦ ꯂꯥꯜꯍꯜꯂꯦ ꯐꯔꯕꯅꯤꯗ ꯈꯪꯗꯦꯗ ꯀꯗꯥꯏ ꯑꯍꯟꯁꯤꯡꯁꯤꯅ ꯏꯁꯨ ꯊꯥꯏꯅꯗꯤ ꯀꯣꯝꯒꯅꯦꯕ ꯍꯣꯏ ꯑꯗꯨ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯗꯨ ꯂꯥꯏ ꯂꯥꯠꯅꯕ ꯍꯣꯠꯅꯕꯗ ꯄꯩꯁꯥ ꯐꯅꯌꯥꯝ ꯆꯪꯉꯦ ꯆꯪꯉꯝꯒꯅꯦꯕ ꯆꯪꯉꯦ ꯅꯍꯥꯟꯋꯥꯏꯗꯤ ꯀꯥꯡ ꯆꯤꯡꯕ ꯑꯗꯒꯤ ꯍꯜꯂꯛꯑꯒ ꯆꯣꯏꯗꯦꯞ ꯆꯣꯡꯕ ꯊꯦꯡꯅꯒ ꯍꯜꯂꯛꯏꯅꯤ ꯄꯨꯡ 4ꯒ ꯇꯥꯔꯒ ꯂꯣꯏꯔꯒ ꯌꯥꯝ ꯆꯥꯎꯅ ꯇꯧꯔꯝꯃꯦꯕ ꯈꯦꯆ꯭ꯔꯤꯗꯣ ꯌꯥꯆꯪꯕꯗꯁꯨ ꯈꯦꯆ꯭ꯔꯤ ꯇꯧꯏ ꯑꯀꯣꯟꯕꯩ ꯆꯣꯏꯗꯦꯞꯄꯤꯗꯁꯨ ꯈꯦꯆ꯭ꯔꯤ ꯇꯧꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯇꯣꯛꯑꯦ ꯍꯧꯖꯤꯛꯇꯤ ꯀꯅꯥꯝꯐꯥꯎ ꯇꯧꯅꯗ꯭ꯔꯦ ꯑꯗꯨꯒꯨꯝꯕꯗꯣ ꯑꯝꯇ ꯇꯧꯅꯗ꯭ꯔꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯨ ꯏꯃꯥꯒꯁꯦ ꯑꯁ ꯂꯣꯏꯅꯕ ꯏꯃꯥꯅ ꯂꯣꯏ ꯍꯣꯠꯅꯔꯒ ꯇꯧꯔꯛꯏꯅꯤꯗ ꯄꯥꯂꯤ ꯇꯧꯕ ꯈꯣꯠꯄ ꯇꯧꯔꯤ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯕꯨ ꯃꯥꯡ ꯀꯥꯎꯔꯤꯁꯦ ꯍꯣꯏ 이만원 왜 떨어미나 들어 ꯇꯧꯔꯝꯃꯤꯅꯤ 아들이 ꯀꯥꯎꯔꯕ 미가제 속까지 ям 짱짱 떨어가 미 ям 짜다나 떨어미니 ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯉꯝꯄꯣꯟꯇ꯭ꯔꯦꯗ ꯍꯧꯖꯤꯛꯇꯤ ꯀꯅꯥꯁꯨ ꯇꯧꯅꯗ꯭ꯔꯦ ꯑꯌꯥꯝꯕ ꯕꯥꯃꯣꯟ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯇꯧꯅꯗ꯭ꯔꯦꯕ ꯃꯌꯥꯝꯁꯦ ꯁꯨꯝ ꯄꯤꯛꯁꯜꯂꯛꯑꯦꯕ ꯌꯥꯝ ꯆꯥꯎꯅ ꯇꯧꯅꯗ꯭ꯔꯦꯕ ꯍꯣꯏ ꯍꯣꯏ ꯁꯨꯝ ꯉꯝꯃꯄꯣꯟꯇꯦꯗ ꯊꯥꯏꯅꯩ ꯑꯍꯟꯁꯤꯡꯅꯁꯨ ꯄꯪꯇꯧ ꯇꯧꯔꯝꯕꯩ ꯋꯥꯅꯤ ꯃꯥꯅꯤ ꯃꯥꯅꯤ ꯀꯩꯅꯣꯅ ꯁꯝꯖꯥꯏꯅꯅꯦ ꯃꯥꯅ ꯐꯧ ꯊꯤꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯩ ꯈꯨꯠꯁꯤꯡꯁꯤ ꯀꯩꯗꯧꯅꯣ ꯈꯪꯗꯦꯕ ꯄꯨꯡꯂꯪ ꯂꯪꯖꯥꯠꯅꯤ 이마이 군인 콩 부채 그냥 가이디 ꯑꯗꯨꯅ ꯑꯁ ꯑꯩꯈꯣꯏ ꯏꯇꯩꯃꯒꯤ ꯈꯨꯅꯤꯡꯁꯤꯗꯤ ꯍꯥꯏꯔꯝꯃꯦꯕ ꯃꯈꯣꯡꯁꯤꯗꯤ ꯑꯁ ꯑꯩꯅ ꯇꯧꯒꯦꯕ ꯑꯩ ꯃꯦꯟꯃꯥꯟ ꯇꯥꯗꯦ ꯑꯗꯨꯒ ꯋꯥꯔꯤꯒ ꯇꯥꯗꯦ ꯃꯣꯏ ꯃꯅꯥꯛꯇ ꯈꯪꯗꯦꯗ ꯍꯧꯖꯤꯛꯅ ꯀꯌꯥꯅꯣ ꯀꯥꯔꯛꯏꯁꯦ ꯆꯥꯕ ꯑꯗꯨꯝ ꯀꯣꯟꯅꯩꯀꯣ ꯆꯥꯕ ꯀꯣꯟꯅꯩꯃ ꯀꯣꯟꯅꯅꯕ ꯄꯤꯔꯛꯑꯦꯕ ꯆꯦꯡ ꯑꯍꯥꯎꯕ ꯄꯤꯔꯛꯑꯦꯕ ꯆꯥꯕ ꯋꯥꯠꯇ꯭ꯔ ꯂꯣꯏꯔꯦ 이마나 ꯈꯔ ꯀꯜꯂꯤꯉꯩꯗꯗꯤ 이마나 우ꯔꯝꯃꯤ 이마나 우ꯕ ꯍꯥꯏꯁꯦ ꯃꯆꯥꯅꯨꯄꯥꯁꯤꯡꯅ ꯂꯣꯏ ꯁꯤꯟꯕꯤꯔꯛꯄ ꯉꯥꯛꯇꯅꯤ ꯑꯩꯅ ꯆꯠꯂꯤꯕ 이마나 ꯁꯨꯝ ꯌꯦꯡꯕꯒ ꯆꯠꯄ ꯅꯨꯡꯉꯥꯏꯖꯕꯗꯣ ꯇꯥ ꯁꯟꯖꯥꯏꯅ ꯃꯊꯪꯗ ꯂꯧꯕꯁꯤꯀꯣ 이때마 ꯍꯥꯏꯔꯝꯕꯗꯣ ꯎꯍꯟꯕ ꯍꯥꯏꯗꯨꯅꯤ ꯃꯊꯪꯗ ꯁꯪꯉꯝ ꯎꯁꯤꯔꯣ ꯑꯃꯥꯅꯤ ꯌꯥꯏꯌꯦ 이마ꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯌꯦꯡ ꯆꯠ ꯌꯥꯏꯗꯅ ꯃꯆꯥꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯒꯥꯔꯤꯗ ꯃꯥꯏ ꯄꯨꯖꯅꯤ ꯈꯪꯗꯦꯗ ꯑꯉꯥꯡꯁꯤꯡꯁꯦ ꯂꯣꯏꯅ ꯇꯠꯅ ꯊꯥꯅꯗꯧꯔꯦ ꯀꯩꯅꯣꯗꯤ ꯃꯥꯏ ꯃꯥꯏꯒꯤ ꯁꯪꯅꯗ ꯇꯧꯔꯤꯅꯤ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤꯁꯤꯡꯗꯣ ꯀꯩ ꯃꯊꯣꯏ ꯃꯆꯦ ꯍꯥ ꯃꯊꯣꯏꯅꯦ ꯃꯆꯦ ꯀꯅꯥꯒꯤ ꯇꯥ ꯁꯟꯖꯥꯏꯒꯤ ꯃꯆꯦ ꯃꯆꯦꯔꯣ ꯑꯃꯅ ꯀꯩꯅꯣ 2 3 ꯁꯨꯗꯥꯏꯅꯦ ꯅꯨꯄꯤ ꯑꯧ ꯂꯩꯕꯅꯦ ꯃꯊꯣꯏ ꯍꯥꯏꯕ꯭ꯔꯣ ꯅꯪ ꯍꯥꯏꯗꯣ ꯑꯧ ꯃꯊꯣꯏꯗꯨꯅꯅꯦꯕ ꯂꯩꯁꯦ ꯅꯨꯄꯤ ꯃꯊꯣꯏꯅꯦ ꯃꯣꯏ 3 ꯁꯨꯗꯥꯏꯅꯦ ꯀꯂꯥꯝꯅꯤ ꯀꯂꯥꯝꯅꯤꯅ ꯃꯧꯅꯦ ꯃꯧꯔꯥ ꯑꯣ ꯑꯗꯨꯅ ꯁꯝꯖꯥꯏꯒꯤ ꯃꯇꯩꯃ ꯈꯪꯗꯦꯗ ꯀꯥꯎꯔꯦꯗ ꯀꯨꯏꯃꯟꯗꯅ ꯈꯪꯗꯤ ꯈꯔ ꯈꯪꯒꯦꯕ ꯑꯩꯈꯣꯏ ꯃꯥꯁꯤ ꯉꯔꯥꯡꯗꯤ ꯑꯍꯤꯡ ꯇꯨꯝꯗ꯭ꯔꯤꯅꯦ ꯑꯁ ꯑꯩ ꯄꯪꯀꯧꯗ ꯀꯧꯕꯗꯅꯦ ꯀꯅꯥ ꯀꯧꯔꯤꯕ ꯑꯩꯅ 이마나네 ꯄꯪꯀꯧꯗ ꯀꯧꯋꯦ ꯑꯍꯤꯡꯁꯤꯗ ꯀꯅꯥꯅꯣ ꯀꯧꯔꯤꯕꯣ ꯑꯩ ꯀꯧꯔꯤꯕ ꯀꯔꯤꯒꯤꯅꯣ 이마 ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩ ꯁꯨꯝ ꯀꯧꯔꯛꯏꯅꯤꯗ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯑꯩ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯍꯨꯃꯥꯡ ꯁꯧꯔꯦ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯍꯨꯃꯥꯡꯗꯤ ꯍꯧꯖꯤꯛꯇꯤ ꯁꯧꯋꯦ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯂꯩꯔ ꯏꯟꯊꯝꯃꯦ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯑꯩꯅ ꯏꯪꯉꯖꯥꯠꯂꯅꯦ ꯑꯃꯨꯛ ꯇꯧꯏ ꯑꯩ ꯍꯨꯃꯥꯡ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯏꯟꯊꯝꯗꯤ ꯏꯟꯊꯝꯈꯤꯕꯅꯤ ꯏꯟꯊꯝꯃꯦ ꯑꯃꯨꯛ ꯉꯁꯥꯏ ꯍꯥꯏꯔꯛꯀꯅꯤ ꯐꯥꯎ ꯏꯟꯊꯝꯃꯤ ꯑꯗꯨꯗꯤ ꯐꯩꯖꯨꯞ ꯐꯖꯅ ꯁꯨꯞꯆꯜ ꯂꯩꯔꯝꯃꯤꯗꯅ ꯑꯗꯩ ꯑꯩꯁꯨ ꯉꯁꯤꯗꯤ ꯇꯨꯝꯗ꯭ꯔꯦꯗꯅ ꯉꯔꯥꯡꯗꯤ ꯑꯃꯨꯛ ꯅꯍꯥꯟ ꯅꯣꯡ ꯅꯤꯅꯤ ꯑꯃꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯦ ꯉꯁꯤ ꯇꯨꯝ ꯌꯥꯗ꯭ꯔꯣ ꯉꯁꯤ ꯑꯍꯤꯡ ꯑꯃꯗꯤ ꯏꯃꯥꯅ ꯁꯨꯝ ꯀꯧꯔꯛꯑ ꯀꯃꯥꯏꯅ ꯇꯨꯝꯗꯣꯏꯅꯣ ꯑꯁ ꯋꯥ ꯇꯨꯝꯗꯕꯒꯤꯁꯤꯗꯤꯕꯀꯣ ꯏꯃꯥꯅ ꯍꯧꯖꯤꯛ ꯀꯧꯕ ꯇꯨꯝꯊꯣꯛꯎꯔꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯡꯊꯤꯟꯁꯦ ꯇꯨꯝꯃꯨ ꯌꯥꯗꯕ ꯑꯩꯈꯣꯏ ꯆꯥꯛꯇꯤ ꯀꯅꯥꯅ ꯊꯣꯡꯉꯤ ꯑꯕꯦꯅ ꯊꯣꯡꯉꯦ ꯑꯣ ꯅꯣꯏ ꯀꯩꯅꯣꯅ 이마 खजूर चागेरो खजूर लेबro खजूर चानिब्रो लइये खजूर लौरुगे ꯀꯥꯏꯗꯩꯅꯣ मोमोना लेरकपने आई चेदा दुम पुरके तेंकोट का लौरो रोय गुमगेदा ꯑꯃꯅꯤꯗꯪ ꯄꯥꯏꯔ ꯂꯣꯏꯔꯦ ꯑꯩꯁꯤ ꯍꯣꯏ ꯌꯥꯝ ꯑꯗꯨꯅꯤ ꯆꯥꯔꯔꯣꯏ ꯆꯦꯗ ꯑꯗꯨꯝ ꯄꯨꯛꯁꯦ ꯍꯥꯞꯄꯛꯀꯦ ꯏꯃꯥ ꯊꯜꯂꯕꯅꯤ तेंकोट उबा आताना उन चटनी आई ꯆꯠꯂꯨꯔꯅꯣ चलरोयबा अदुना सिदगी ꯅꯪꯅ ꯀꯥꯐꯩ ꯄꯪꯆꯠ ꯆꯠꯄꯗꯣ ꯑꯩ ꯌꯥꯝ ꯋꯥꯏꯑꯦꯕ चेदा पुरके को मा ꯄꯨꯔꯛꯇ꯭ꯔꯁꯨ ꯌꯥꯏꯌꯦ ꯈꯨꯠꯇ ꯑꯗꯨꯝ ꯄꯤꯔꯛꯑꯣ ꯑꯩꯈꯣꯏ ꯃꯣꯃꯣ ꯂꯥꯛꯇ꯭ꯔꯤꯕꯣ ꯄꯨꯡ ꯀꯌꯥ ꯋꯥꯠꯂꯤꯕ ꯄꯨꯡ ꯀꯌꯥ ꯋꯥꯠꯂꯤꯒꯦꯕ
ꯄꯨꯡ ꯀꯌꯥ ꯍꯜꯂꯛꯀꯅꯦꯕ ꯃꯉꯥ ꯑꯗꯨꯋꯥꯏꯗ ꯍꯜꯂꯛꯀꯅꯤꯕ ꯑꯣ ꯑꯗꯨꯗꯤ ꯃꯣꯏ ꯀꯔꯤ ꯁ꯭ꯀꯨꯜ ꯇꯝꯒꯦ ꯑꯩ ꯀꯩꯝ ꯇꯥꯗ꯭ꯔꯦ ꯁꯤꯗ ꯊꯕꯛ ꯇꯧꯕ ꯀꯔꯤ ꯁ꯭ꯀꯨꯜ ꯇꯝꯒꯦ ꯍꯥꯏꯕ ꯀꯅꯥꯅꯣ ꯑꯣ ꯑꯉꯥꯡꯁꯤꯡꯗꯣ ꯑꯣ ꯑꯉꯥꯡꯁꯤꯡꯗꯣ ꯑꯁꯩꯗ ꯁ꯭ꯀꯨꯜ ꯑꯃ ꯂꯩꯌꯦ ꯂꯥꯏꯉꯝꯗ ꯑꯗ ꯇꯝꯃꯦ ꯑꯣ ꯑꯗ ꯇꯝꯕ ꯑꯪ ꯑꯣ ꯐꯔꯦ ꯐꯔꯦ ꯁꯒꯣꯜꯇꯔꯥꯒꯤꯗꯨꯔꯥ ꯑꯧ ꯁꯒꯣꯜꯇꯔꯥꯗꯣ ꯂꯥꯛꯈꯤꯗꯔꯦꯀꯣ ꯃꯥꯗꯤ ꯊꯕꯛ ꯌꯥꯝ ꯆꯤꯟꯖꯩꯗ ꯏꯃꯥ ꯅꯍꯥꯟꯋꯥꯏꯗꯤ ꯄꯪꯂꯥꯛꯇ ꯂꯥꯛꯇꯥꯏꯅꯦ ꯃꯥꯗꯤ ꯁ꯭ꯀꯨꯜꯁꯨ ꯅꯨꯡꯇꯤꯒꯤ ꯆꯠꯂꯤ ꯃꯥꯁꯨ ꯑꯣꯖꯥ ꯑꯣꯏꯅꯦꯕ ꯑꯣꯖꯥ ꯑꯣꯏꯅꯦ ꯈꯪꯉꯦ ꯑꯗꯨ ꯃꯥꯏ ꯁ꯭ꯀꯨꯜ ꯃꯥꯅꯤ ꯈꯔ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯑꯗꯨꯗ ꯅꯠꯇꯦ ꯒꯣꯔꯃꯦꯟꯒꯤ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯕ ꯑꯣ ꯒꯣꯔꯃꯦꯟꯗ ꯑꯣꯏꯈ꯭ꯔꯕ ꯑꯣꯏꯌꯦ ꯃꯥꯗꯤ ꯏꯃꯥꯁꯦ ꯊꯝꯒꯦ ꯆꯦꯗ ꯑꯣꯏꯅ ꯁꯤ ꯍꯥꯞꯄꯦ ꯀꯩꯅꯣ ꯁꯤꯅ ꯈꯖꯨꯔꯅꯦ ꯑꯃꯇꯪꯂꯣ ꯑꯃꯇꯪ ꯅꯠꯇꯦ ꯑꯗꯨꯝ ꯆꯥꯔꯣ ꯑꯩꯗꯤ ꯌꯥꯝ ꯇꯦꯡꯀꯣꯠꯀ ꯂꯧ ꯆꯠꯇ꯭ꯔꯦ ꯆꯥꯅꯤꯡꯗꯕ ꯑꯗꯨ ꯆꯥꯔꯣ ꯀ꯭ꯋꯥ ꯑꯗꯨꯝ ꯆꯥꯅꯤ ꯀ꯭ꯋꯥꯗꯤ ꯑꯩ ꯎꯄꯥꯏ ꯂꯩꯇꯦ ꯃꯣꯏꯅ ꯂꯥꯛꯑꯒ ꯄꯤꯖꯖꯒꯗꯝꯅꯤ ꯆꯥꯔꯣ ꯀ꯭ꯋꯥꯗꯣ ꯈꯔ ꯆꯥꯅꯤꯡꯉꯛꯑꯦꯕ ꯃꯔꯛ ꯃꯔꯛꯇ ꯍꯣꯏ ꯌꯥꯝ ꯆꯥꯗꯕ ꯎꯝ ꯆꯤꯟꯁꯦ ꯅꯨꯡꯉꯥꯏꯇꯕꯒꯤ ꯍꯣꯏ ꯌꯥꯝ ꯀꯜꯂꯤꯅꯦꯍꯦ ꯀꯟꯗꯕꯅꯤꯗ ꯀꯩꯅꯣ ꯁꯤꯕꯨ ꯈꯖꯨꯔꯅꯦ ꯀꯜꯂꯤꯕꯣ ꯀꯟꯗꯕꯅꯤꯗ ꯏꯃꯥ ꯁꯥꯏ ꯉꯝꯗꯦ ꯌꯥꯔꯦ ꯌꯥꯔꯦ ꯅꯥꯀꯟ ꯀꯥꯏꯗꯩꯅꯣ ꯁꯤꯅ ꯑꯗꯨꯁꯨ ꯂꯩꯔꯛꯏꯅꯦ ꯃꯣꯃꯣꯅ ꯑꯁꯤ ꯑꯩꯈꯣꯏ ꯃꯥꯔꯠꯇ ꯌꯧꯔꯝꯒꯅꯤ ꯑꯥ ꯄꯣꯔꯣꯝꯄꯥꯠꯇ ꯑꯩꯈꯣꯏ ꯃꯥꯔꯠ ꯍꯥꯏꯅ ꯑꯃ ꯂꯩꯔꯦ ꯗꯨꯀꯥꯟ ꯆꯥꯎꯅ ꯑꯣ ꯑꯗꯨꯗꯒꯤ ꯂꯩꯔꯛꯄꯅꯦ ꯀꯟꯗꯕꯅꯦꯕ ꯑꯩꯁꯨ ꯉꯔꯥꯡ ꯑꯃ ꯇꯦꯁ ꯇꯧꯋꯦꯕ ꯏꯃꯥꯅ ꯆꯥꯕꯁꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯂꯣꯏ ꯆꯥꯔ ꯌꯦꯡꯉꯤꯅꯦ ꯔꯥꯝꯗ ꯀꯩꯅꯣꯅ ꯄꯤꯖꯩꯗꯅ ꯕꯣꯔꯣꯏ ꯆꯤꯛꯑ ꯆꯤꯛꯑꯒ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯍꯥꯎꯇ꯭ꯔꯗꯤ ꯑꯗꯨꯝ ꯄꯤꯖꯗꯕ ꯍꯣꯏ ꯑꯩꯁꯨ ꯆꯥꯔ ꯌꯦꯡꯉꯦ ꯑꯩꯁꯦ ꯅꯍꯥꯟꯒꯤ ꯅꯣꯏ ꯅꯆꯦꯅ ꯄꯨꯊꯣꯔꯛꯄ ꯁꯅꯥꯗꯣ ꯀꯥꯏ ꯊꯝꯈꯤꯅꯣ ꯈꯪꯕ ꯎꯄꯨꯗ ꯂꯩꯌꯦ ꯎꯄꯨꯗ ꯑꯗꯨ ꯁꯤꯒꯤ ꯎꯄꯨ ꯃꯅꯨꯡꯁꯤꯗ ꯀꯔꯤ ꯀꯔꯝꯕ ꯁꯅꯥꯅꯣ ꯂꯩꯍꯥꯎꯒꯤꯗꯣ ꯂꯩꯍꯥꯎ ꯃꯑꯣꯡ ꯑꯣ ꯑꯃꯅ ꯀꯩꯅꯣꯝ ꯇꯧꯗꯥꯏꯅꯦ ꯇꯧꯋꯦ ꯑꯅꯤꯅꯦꯕ ꯑꯗꯨ ꯀꯅꯥꯅ ꯊꯝꯖꯟꯕꯤꯔꯤ ꯁꯤ ꯊꯝꯖꯜꯂꯤꯌꯦ ꯎꯄꯨ ꯃꯅꯨꯡꯗ ꯂꯩꯌꯦ ꯐꯔꯦ ꯐꯔꯦ ꯑꯩꯁꯨ ꯑꯝꯇꯪ ꯐꯖꯅ ꯁꯦꯡꯗꯣꯛꯑ ꯌꯥꯟꯁꯤꯔ ꯅꯥꯜꯂꯒ ꯂꯩ ꯌꯥꯟꯁꯦ ꯌꯥꯟꯗꯣꯏꯅꯦ ꯏꯃꯥꯒꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠꯇ ꯌꯥꯟꯁꯦ ꯇꯥꯡ 2ꯗ ꯏꯃꯥꯒꯤ ꯕꯥꯔꯗꯦꯁꯤꯗꯤ ꯍꯟꯗꯛ ꯀꯅꯥꯗ ꯀꯔꯤ ꯄꯤꯁꯤꯒꯦ ꯀꯩꯁꯨ ꯄꯤꯔꯣꯏꯗ ꯄꯩꯁꯥꯗꯤ ꯂꯩꯇꯅ ꯄꯩꯁꯥ ꯀꯩꯗꯧ ꯂꯩꯇꯅꯤꯒꯦ ꯂꯩ ꯏꯃꯥꯒꯤ ꯄꯩꯁꯥ ꯌꯥꯝꯅ ꯃꯌꯥꯝ ꯂꯩ ꯀꯥꯏꯅ ꯀꯥꯏ ꯊꯝꯃꯤꯕ ꯅꯪꯅ ꯕꯦꯡꯛꯇ ꯑꯣ ꯀꯅꯥꯅ ꯊꯝꯕꯤꯔꯤꯕ ꯑꯩꯅ ꯊꯝꯕꯤꯔꯤꯕ ꯑꯩꯒꯤ ꯍꯟꯗꯛꯀꯤ ꯏꯃꯥꯒꯤ ꯕꯥꯔꯗꯦꯁꯦ ꯃꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯨꯝꯗ ꯄꯩꯁꯥꯁꯦ ꯀꯩꯀꯩ ꯂꯩꯕꯤꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯍꯣꯝ ꯂꯩꯗꯅꯀꯣ ꯑꯍꯜꯒꯤ ꯂꯩꯐꯝꯗꯣ ꯀꯅꯥꯝ ꯂꯩꯖꯗꯕ ꯑꯍꯜ ꯃꯌꯥꯝ ꯂꯩꯐꯝ ꯂꯩꯗꯅ ꯑꯗꯨꯒꯤ ꯅꯨꯄꯤ ꯃꯌꯥꯝꯗꯨꯗ ꯑꯣꯏꯅ ꯀꯩꯀꯩ ꯈꯔ ꯄꯤꯁꯤꯔꯥ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯏꯃꯥ ꯀꯩ ꯄꯥꯝꯃꯤ ꯌꯥꯏꯌꯦ ꯑꯩꯅ ꯁꯨꯝ ꯂꯝꯕꯤ ꯆꯠꯄꯗ ꯃꯣꯡꯁꯥꯡꯈꯩꯗ ꯑꯃ ꯂꯩꯍꯧꯋꯦꯕ ꯑꯣ ꯃꯐꯝꯁꯦ ꯃꯐꯝ ꯑꯃꯇꯪꯗ ꯍꯟꯖꯟ ꯍꯟꯖꯟ ꯄꯤꯕ ꯅꯠꯇꯕ ꯀꯣꯡꯕꯒꯤ ꯄꯤꯔꯦ ꯂꯥꯡꯒꯣꯜꯒꯤ ꯄꯤꯔꯦ ꯑꯗꯨꯒ ꯃꯣꯡꯁꯥꯡꯈꯩꯗ ꯑꯃꯒ ꯑꯗꯨꯗꯤ ꯅꯪꯅ ꯄꯤꯔꯤꯕ ꯄꯤꯔꯤꯅꯦ ꯑꯗꯨꯒꯤ ꯃꯣꯡꯁꯥꯡꯈꯩꯒꯤꯗꯨꯗ ꯑꯣꯏꯅ ꯄꯤꯔꯁꯤꯔꯣ ꯌꯥꯏꯌꯦ ꯀꯩꯀꯩ ꯃꯣꯏꯒꯤ ꯈꯔ ꯅꯛꯄ ꯑꯝꯗ ꯑꯗꯨꯝ ꯆꯠꯄ ꯆꯥꯅꯅꯕ ꯐꯨꯔꯤꯠ ꯑꯝꯇꯪ ꯑꯣꯏꯔꯁꯨ ꯐꯤ ꯃꯆꯥ ꯑꯝꯇꯪ ꯑꯣꯏꯔꯁꯨꯀꯣ ꯌꯥꯏꯌꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯁꯤꯡ ꯀꯌꯥꯅꯣ ꯀꯥꯏꯗꯣ ꯌꯦꯡꯁꯤꯜꯂꯨꯔꯒꯦ ꯍꯥꯟꯅ ꯇꯥꯡ 2ꯅꯤ ꯅꯪꯒꯤ ꯁꯛꯇꯥꯗꯨꯒ ꯀꯅꯥꯝ ꯄꯨꯕꯤꯅꯤ ꯑꯁ ꯑꯩꯗꯤ ꯆꯠꯂꯤꯅꯦ ꯂꯤꯖꯨꯟꯒ ꯇꯧꯔꯒ ꯑꯣ ꯌꯥꯝ ꯀꯜꯂꯤꯅ ꯀꯜꯂꯤꯅꯦ ꯍꯧꯖꯤꯛꯁꯨ ꯂꯤꯖꯨꯟ ꯄꯨꯔ ꯆꯠꯂꯤꯅꯦ ꯍꯜꯂꯛꯏꯁꯦ ꯑꯣ ꯀꯥꯏ ꯆꯠꯂꯨꯒꯦ ꯅꯪꯕꯨ ꯑꯣꯐꯤꯁꯇ ꯆꯠꯂꯨꯕ ꯀꯩꯗꯧꯔꯨꯕ ꯑꯩ ꯆꯠꯇ ꯌꯥꯗꯅ ꯆꯠꯂꯤꯅꯤ ꯍꯣꯏ ꯍꯣꯏ ꯅꯪꯕꯨ ꯑꯣꯖꯥ ꯑꯣꯏꯔꯤꯗꯥꯏꯅꯦ ꯍꯣꯏ ꯑꯗꯨ ꯑꯣꯐꯤꯁꯇ ꯀꯩꯗꯧꯕ ꯑꯣꯐꯤꯁꯇ ꯑꯣꯏꯅ ꯂꯩꯕ ꯑꯩ ꯁ꯭ꯀꯨꯜꯗ ꯂꯩꯇꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯁ꯭ꯀꯨꯜꯗꯤ ꯀꯥꯏꯗ ꯁ꯭ꯀꯨꯜꯗꯤ ꯀꯩꯅꯣ ꯁ꯭ꯀꯨꯜ ꯃꯌꯥꯝꯅꯦ ꯑꯗꯨꯏꯁꯨ ꯑꯩꯅ ꯑꯣꯐꯤꯁꯇ ꯑꯣꯏꯅ ꯂꯩꯖꯕ ꯑꯣ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯆꯥꯡ ꯅꯥꯏꯅ ꯉꯁꯥꯏ ꯑꯌꯨꯛ ꯆꯥꯈ꯭ꯔꯦ ꯑꯗꯒꯤ ꯍꯧꯖꯤꯛ ꯄꯨꯡ 2:30 ꯇꯥꯔꯦ ꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯄꯣꯠ ꯆꯩ ꯑꯆꯥꯄꯣꯠ ꯈꯔ ꯆꯥꯔꯦ 2:30 ꯇꯥꯔꯦꯕ ꯇꯥꯔꯦ ꯄꯨꯡ 2:30 ꯊꯦꯡꯉꯗ ꯅꯨꯡꯊꯤꯟꯒꯤ ꯑꯗꯩ ꯍꯣꯔꯦꯟ ꯌꯥꯆꯪꯕꯗ ꯀꯩꯅꯣꯝ ꯑꯃꯨꯛ ꯆꯥꯔꯅꯤ ꯆꯥꯗ꯭ꯔꯁꯨ ꯌꯥꯔꯦꯗꯕꯣ ꯅꯨꯡꯗꯥꯡ ꯑꯃꯨꯛ ꯆꯥꯛ ꯆꯥꯔꯅꯤ
ꯈꯔ ꯆꯥꯔꯗꯤ 이마지 이사 깔리잖아. 근데 ꯁꯨꯡꯆꯥ ꯆꯥꯗꯅ ꯑꯗꯨꯝ ꯂꯩꯔꯗꯤ 이사도 ꯁꯣꯜꯂꯤꯗꯅ. ꯍꯟꯗꯛꯇꯤ ꯃꯌꯥꯝꯅ ꯂꯣꯏ ꯃꯌꯦꯡ ꯇꯥꯏ ꯍꯥꯏ. ꯃꯌꯦꯡ ꯈꯔ ꯇꯥꯏꯑꯦꯕ ꯆꯥꯃꯟꯗꯗꯅ. ꯑꯩꯔꯣ ꯀꯅꯥ ꯍꯥꯏꯕ ꯃꯌꯦꯡ ꯇꯥꯏ ꯃꯤꯅ ꯇꯥꯏꯕ. ꯅꯣꯡꯃꯗ 이마ꯅ ꯆꯥꯔꯤꯁꯦ ꯆꯔꯥ ꯑꯃꯃꯝ ꯈꯛꯇꯅꯦꯕ. ꯅꯍꯥꯟꯈꯣꯏ ꯆꯥꯔꯝꯃꯤꯁꯦ. ꯀꯨꯏꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯛꯏꯁꯦ. 이마ꯅ ꯇꯧꯔꯛꯏꯁꯦ ꯗꯤꯁꯦꯝꯕꯔ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯅꯦꯕ 이마ꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯏꯁꯦ. ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯤꯕ? ꯆꯥꯔꯛꯇ꯭ꯔꯤꯕ ꯑꯗꯨꯝ ꯄꯪꯇꯨꯝ ꯇꯨꯝꯃꯒ ꯂꯩꯕꯁꯦ. ꯑꯁ ꯗꯤꯁꯦꯝꯕꯔ ꯖꯅꯋꯥꯔꯤ ꯁ꯭ꯋꯥꯏꯁꯤꯗꯤ ꯌꯥꯝ ꯋꯥꯏ. ꯐꯦꯕꯋꯥꯔꯤ ꯈꯔ ꯐꯔꯦ. ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯦ. ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯗꯨꯝ ꯐꯖꯔꯒꯦ ꯁꯨꯃꯥꯏꯅ. ꯆꯍꯤꯗꯤ ꯀꯌꯥ ꯁꯨꯔꯖꯥꯠꯅꯣ? ꯄꯥꯟꯖꯤꯒꯤꯗꯤꯅꯦ ꯄꯥꯟꯖꯤꯅ ꯌꯦꯡꯉꯗꯤ 34 ꯁꯨꯔꯦꯕ. ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯏꯪꯂꯤꯁ ꯀꯦꯂꯦꯟꯗꯔꯒꯤ ꯑꯣꯏꯔꯒꯗꯤꯅꯦ 35. 35. ꯑꯗꯨ 34ꯇꯨꯁꯨ ꯌꯥꯏ ꯀꯩꯅꯣ? ꯌꯥꯏ. ꯑꯩꯈꯣꯏ ꯃꯥꯁꯦ ꯀꯩꯅꯣꯒꯤ 1940ꯒꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 2ꯗ ꯄꯣꯛꯑꯦꯕ. 40ꯗ ꯄꯣꯛꯑꯗꯤ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ 35 ꯑꯣꯏꯔꯤꯕ. ꯍꯌꯦꯡ ꯑꯦꯄ꯭ꯔꯤꯜꯁꯤꯗꯗꯤ ꯕꯥꯔꯗꯦꯒꯤ ꯀꯦꯛ ꯃꯆꯥ ꯑꯃ ꯀꯛꯊꯣꯛꯑꯅꯤ. ꯑꯗꯨꯗ ꯇꯨꯝꯈ꯭ꯔꯗꯤ ꯈꯪꯗꯦꯀꯣ. ꯇꯨꯝꯃ ꯂꯩꯈ꯭ꯔꯗꯤ ꯃꯥ ꯎꯄꯥꯏ ꯂꯩꯇꯦ. ꯇꯨꯝꯗ꯭ꯔꯗꯤꯕꯀꯣ. ꯅꯆꯥꯅꯨꯄꯤ ꯃꯌꯥꯝꯒꯁꯦ ꯀꯧꯔ ꯁꯦꯡꯅ ꯏꯔꯨꯖꯊꯣꯛꯑꯅꯤꯗꯅ. ꯐꯤꯔꯣꯟꯒꯁꯦ ꯑꯍꯟꯕ ꯁꯦꯠꯂꯁꯦꯕ. ꯑꯗꯨꯒꯅꯦ ꯀꯦꯛ ꯃꯆꯥ ꯑꯃ ꯀꯛꯁꯦ. ꯀꯦꯛ ꯑꯩꯗꯤ ꯀꯛꯇꯦꯕ. ꯀꯦꯛ ꯑꯉꯥꯡ ꯕꯥꯔꯗꯦ ꯇꯧꯕꯩ ꯀꯦꯛꯇꯣ ꯑꯗꯨꯒꯨꯝꯕ. 이마ꯒꯤ ꯃꯆꯥ ꯈꯛꯇꯪ ꯇꯧꯔ ꯂꯣꯏꯔꯦ. KG ꯃꯈꯥꯏꯒꯤ ꯈꯤꯇꯪ. ꯍꯟꯗꯛꯀꯤꯗꯤ ꯂꯣꯏꯈ꯭ꯔ ꯃꯥꯜꯂꯦ. ꯂꯥꯛꯇꯣꯔꯦ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 2ꯗꯅꯦ ꯀꯨꯏꯗꯔꯦ. ꯑꯣ ꯑꯦꯄ꯭ꯔꯤꯜꯗ. ꯑꯦꯄ꯭ꯔꯤꯜꯗ ꯄꯣꯛꯄ꯭ꯔꯥ ꯑꯩꯁꯦ? ꯁꯖꯤꯕꯨꯗ. ꯁꯖꯤꯕꯨꯗ. ꯀꯨꯊꯤꯒ ꯑꯝꯇ ꯌꯦꯡꯕꯤꯔꯨꯗ꯭ꯔꯤꯅꯦ ꯑꯩꯁꯦ. ꯀꯨꯊꯤꯁꯨ ꯌꯦꯡꯗꯣꯏꯕ. ꯑꯩ ꯊꯕꯛꯁꯤ ꯌꯥꯝꯈ꯭ꯔꯖꯥꯠꯅꯤ. ꯅꯪꯗꯤ ꯋꯥꯅꯤꯗ ꯀꯅꯥꯒ ꯆꯠꯃꯤꯟꯅꯅꯤ? ꯑꯁ ꯑꯗꯨꯝ ꯆꯠꯂꯤꯖꯨꯟꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯩ. ꯀꯨꯊꯤ ꯌꯦꯡꯐꯝꯗꯤ ꯀꯥꯏꯗꯒꯤ? ꯀꯨꯊꯤ ꯌꯦꯡꯐꯝꯁꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯌꯦꯡꯉꯅꯤ ꯍꯟꯗꯛꯇꯤ. ꯑꯁ ꯑꯩꯅ ꯀꯨꯊꯤ ꯌꯦꯡꯉꯤꯁꯤ ꯂꯝ ꯁꯨꯔꯕꯅꯦ ꯑꯩꯁꯦ. ꯑꯩꯈꯣꯏꯗꯤ ꯕꯕꯥꯗꯣ ꯄꯥꯟꯖꯤꯅꯦꯕ. ꯈꯪꯍꯧꯕ꯭ꯔꯥ ꯅꯣꯏ? ꯈꯪꯍꯧꯗꯦꯗ 이마ꯏꯗꯤ. ꯑꯩ ꯄꯣꯛꯇ꯭ꯔꯤꯉꯩꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏ. ꯍꯥ? ꯑꯩ ꯄꯣꯛꯇ꯭ꯔꯤꯉꯩꯗ ꯂꯩꯈꯤꯗ꯭ꯔꯁꯤꯗꯤ. ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦꯕ. ꯌꯥꯝ ꯍꯩꯕꯖꯥꯠꯅꯤ. ꯃꯤ ꯌꯥꯝ ꯂꯥꯛꯑꯦ. ꯑꯗꯣ ꯑꯁ ꯀꯩꯅꯣ ꯀꯀꯥ ꯃꯥꯡꯉꯦꯅꯅꯦ ꯀꯩꯅꯣꯒ ꯇꯧꯍꯟꯗꯦ. ꯁ꯭ꯀꯨꯜꯒ ꯆꯠꯍꯟꯗꯦ. ꯂꯥꯏꯔꯤꯛ ꯇꯝꯍꯟꯗꯦꯕ. ꯃꯥꯡꯉꯦ. ꯑꯩꯁꯨ ꯃꯥ ꯍꯥꯏꯔꯗꯤ ꯌꯥꯔꯦꯅ ꯑꯗꯨꯝ ꯂꯩꯔꯦ. ꯏꯃꯥ ꯈꯖꯨꯔ ꯂꯩꯔꯤ ꯁꯤꯗ. ꯍꯣꯏ ꯆꯥꯔꯔꯣꯏ. ꯂꯩꯔꯤ ꯈꯔ ꯄꯨꯊꯣꯔꯛꯑꯦ. ꯈꯔ ꯄꯥꯏꯈꯨꯋꯣ ꯏꯃꯥ. ꯀꯩꯗꯧ ꯄꯨꯊꯣꯔꯛꯏꯅꯣ? ꯌꯥꯔꯦ 이마 ꯁ꯭ꯋꯥꯏꯗꯤ. ꯆꯥꯅ. ꯇꯞꯅ ꯁꯥꯏꯌꯣ ꯎꯝꯃꯒ. ꯍꯣꯏ. ꯁꯤ ꯑꯗꯨꯝ ꯁ꯭ꯋꯥꯏ ꯂꯥꯎꯕꯅꯦꯕ. 이마 ꯁꯤꯗꯩꯁꯦ ꯄꯥꯏꯔꯛꯑꯣ. ꯇꯨ. ꯈꯪꯗꯦꯗ ꯀꯩꯗꯧ ꯄꯨꯔꯛꯏꯅꯣ ꯅꯪꯁꯨ? ꯄꯨꯔꯛꯏꯅꯤ ꯀꯩꯅꯣ. ꯀꯥꯏꯗ ꯊꯝꯃꯤ? ꯂꯩꯌꯥꯗꯗꯤ ꯀꯧꯇꯥꯗ ꯌꯥꯎꯔꯤ. ꯀꯧꯇꯥꯗꯒꯤ ꯈꯔꯗꯪ ꯄꯨꯊꯣꯔꯛꯄꯅꯦ. ꯍꯥꯞꯆꯔꯝꯃꯣ ꯌꯥꯅꯤ. ꯍꯣꯏ ꯍꯥꯞꯆꯟꯒꯦ. ꯑꯃ ꯆꯥꯔ ꯑꯣꯏ. ꯑꯩꯈꯣꯏ ꯃꯥꯗꯤ ꯆꯥꯔꯁꯨ ꯌꯥꯝ ꯆꯥꯗꯦ. ꯕꯤꯁꯀꯤꯠ ꯆꯥꯔꯁꯨ ꯉꯔꯥꯡꯁꯨ ꯐꯖꯅ ꯆꯥꯛ ꯆꯥꯈ꯭ꯔꯦ. ꯑꯗꯨꯒ ꯂꯤꯖꯨꯟꯅ ꯅꯨꯡꯗꯥꯡꯗꯣ. ꯑꯕꯨꯗꯤ ꯅꯥꯏꯠ ꯇꯥꯕꯅꯤꯅ ꯇꯨꯝꯍꯜꯂꯦ. ꯑꯗꯒꯤꯗꯤ ꯑꯁ ꯆꯥꯛ ꯆꯥꯅꯤꯡꯉꯦꯅ ꯄꯨꯡ 12:30 ꯑꯗꯨꯋꯥꯏꯗ ꯑꯃꯨꯛ ꯃꯣꯃꯣ ꯇꯧꯔꯒ ꯕꯤꯁꯀꯤꯠ ꯑꯃꯨꯛ ꯄꯤꯖꯔꯦ. ꯉꯔꯥꯡꯁꯦ? ꯍꯣꯏ. ꯆꯥꯛ ꯂꯥꯝꯃꯤꯗ ꯍꯥꯏ ꯂꯩꯕ ꯉꯔꯥꯡꯁꯦ. ꯈꯪꯗꯦꯗ. ꯆꯥꯛꯁꯨ ꯂꯣꯏ ꯆꯥꯊꯣꯛꯈꯤꯌꯦ ꯑꯍꯥꯞꯄꯗꯣ. ꯆꯥꯛ ꯈꯥꯕꯩ ꯑꯃꯅꯦꯕꯀꯣ. ꯈꯥꯕꯩꯗꯣ. ꯍꯥꯏꯅ ꯀꯣꯜꯂꯛꯄ ꯑꯆꯧꯕ ꯑꯃꯗꯣ. ꯂꯣꯏ ꯆꯥꯔꯦꯕ ꯉꯔꯥꯡꯗꯤ. ꯑꯩꯈꯣꯏꯁꯨ ꯊꯥꯏꯅꯗꯒꯤ ꯆꯥꯛꯁꯤ ꯏꯆꯥ ꯆꯥꯔꯛꯇꯦꯗ ꯌꯥꯝꯅ. ꯆꯥꯔꯛꯇ꯭ꯔꯁꯨ ꯈꯤꯇꯪꯗꯤ ꯆꯥꯏꯗꯅ. ꯈꯨꯕꯥꯛ ꯑꯃ ꯁꯥꯏꯃꯨꯛ ꯌꯥꯝꯗꯤ ꯆꯥꯏꯗꯅ ꯃꯤꯒꯤ ꯆꯥꯛ ꯆꯥꯐꯝ ꯊꯣꯛꯄꯗꯣ. ꯍꯧꯖꯤꯛꯁꯤꯅꯦ ꯃꯥ ꯁꯤꯛꯇꯨꯡ ꯆꯥꯃꯁ 4-5ꯒ ꯆꯥꯏꯗꯅ. ꯉꯔꯥꯡꯗꯤ ꯐꯖꯅ ꯑꯗꯨꯝ ꯆꯥꯖꯔꯦꯕ. ꯄꯥꯡꯒꯜꯅꯤꯅ ꯈꯔ ꯀꯔꯛꯑꯗꯤ ꯐꯗꯧꯕ. ꯃꯥ ꯌꯥꯃꯨꯡꯅ ꯚꯤꯇꯥꯃꯤꯟ ꯀꯥꯞꯊꯣꯛꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯅꯦ. ꯈꯔꯗꯤ ꯅꯥꯏꯗꯅ ꯚꯤꯇꯥꯃꯤꯟꯗꯣ. ꯁ꯭ꯋꯥꯏꯗ ꯀꯥꯞꯄ ꯚꯤꯇꯥꯃꯤꯟꯗꯣ. ꯑꯗꯨ ꯈꯔꯗꯤ ꯅꯥꯏꯗꯅ. ꯌꯥꯃꯨꯡꯅ ꯚꯤꯇꯥꯃꯤꯟ ꯀꯥꯞꯊꯣꯛꯁꯤꯅ ꯍꯥꯏꯔꯛꯄꯅꯦꯕ. 이마ꯒꯤ ꯍꯛꯆꯥꯡ ꯁꯨꯃꯥꯏꯅ ꯐꯠ ꯆꯣꯡꯉꯤꯗꯣ. ꯑꯗꯨꯒꯤ ꯆꯣꯡꯗꯅꯕ. ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯁꯦ. ꯑꯗꯨꯗꯤ ꯀꯔꯝ ꯀꯥꯞꯀꯗꯣꯏꯕ? 이마ꯅ ꯀꯥꯞꯁꯦ ꯍꯥꯏꯔꯗꯤ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦ. 이ꯔꯛꯑꯅꯤ ꯑꯕꯨꯗ ꯍꯣꯔꯦꯟ ꯍꯥꯏꯈꯤꯒꯦ. ꯑꯗꯨꯝ ꯀꯥꯞꯄ ꯌꯥꯏꯗ ꯑꯩ ꯀꯩꯁꯨ ꯀꯤꯕꯤꯗꯦ. ꯑꯗꯨꯝ ꯀꯥꯞꯄꯦꯕ. ꯍꯣꯏ. ꯀꯔꯤꯑꯕ? ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯃ ꯂꯥꯛꯇꯥꯏꯅꯦ ꯅꯍꯥꯔꯣꯟꯒꯤ ꯅꯔꯁꯇ. ꯀꯣꯀꯣꯏꯔꯣ? ꯀꯣꯀꯣꯏ ꯍꯥꯏꯗꯥꯏ. ꯃꯣꯏꯅ ꯀꯥꯞꯄꯗꯨꯁꯨ ꯏꯟꯖꯦꯛꯁꯟꯒ ꯀꯥꯞꯄꯗꯅꯦ ꯅꯥꯏꯌꯦꯒ ꯈꯪꯕ ꯂꯥꯛꯇꯦ. ꯄꯥꯏꯔꯛꯑꯦ ꯈꯪꯗꯦꯕ. ꯅꯁꯨ ꯅꯨꯄꯤꯅ ꯀꯥꯞꯄꯁꯨ ꯅꯥꯗ꯭ꯔꯤꯗꯨꯗꯤ. ꯏꯆꯟ ꯅꯨꯄꯤ ꯀꯅꯥ ꯀꯥꯞꯄꯤ? ꯕꯦꯝꯊꯣꯏ. ꯕꯦꯝꯊꯣꯏꯅ? ꯅꯥꯗꯦ. ꯈꯪꯗꯦꯗ. ꯀꯌꯥꯕꯨ ꯀꯨꯏꯅ ꯄꯨꯟꯁꯤꯒꯅꯣ? ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩꯕꯨ? 34 ꯁꯨꯔꯦ. 34?
ꯆꯥꯝꯃꯗꯤ ꯁꯨꯗꯦꯅꯦ. ꯆꯥꯝꯃꯗꯤ ꯁꯨꯍꯟꯁꯦ. 35 ꯇꯧꯔꯗꯤ ꯆꯥꯝꯃ ꯁꯨꯗꯧꯕꯗꯣ ꯆꯍꯤ 14 ꯈꯛꯇꯪ ꯉꯥꯏꯔꯝꯃꯅꯤ. ꯍꯣꯏ ꯆꯥꯝꯃꯗꯤ ꯁꯨꯍꯟꯁꯤ. 수한지 땀나 본데다. 이마한테 얌나시 좀 이사지 게임트 나바 레이테바 만ung기제. 아두가 이마지 이사지 초골레바. hawalaga ja ang chat pa singa madi phadawni khama je dum lepaga chalamani ba ta chatlu ya de gamai de hunde mi mana sum pai bi ra dum chat pa na hangoi chalami do maningda toilet tawba chalami khong hamba chalami mapan thokpa chalami adum sumaina paira ga adi sum ngamakta tawdagi di chakri da mung thange nei hojiti dum saida phamang da dum tawre 솔라버니나 당방학당 당독 당진지다 타바 암네 이마기 여기 시바에 조금 뭐나 적기다 적기다 이마기 적기지도 팜바다 나리나 하이라미나 시 셈절리니 뭐나 떨어가 난 셈절리 아 농매 bun다 떨어가 거의 노래나 제마이니 봐 나는 제희가 저래 아유 제희야미다 이마 그래서 여기 그냥 거의 해내봐 공부수도네. 공부수라니 카레. 안강의 도지. 안강 말은 bro. 안돼 저 히디야마. 팔. 나데 떠봐. 아이기나 그야 줘봐. 이마기나 말푸타로. 말푸타로. 이제 그만아 하 안강 말이 하이. 와칸데서 안강 마자동나 칼리다 한닥띠 마타 얌 사바나 khara hanure do ai je dum ha ma kai do ba charu ba ima ai ma thayam sai na moi myam di ga lai na ba kai gi no moi gi ma rai myam ji dai ko ko chi sa ji kai do ra ga ba ka shu tau de ba chi kana ngang gi du to ba na no hai bi ba cha di kai de gi nan de ai di lai na pesa myam pi de ai pa 하, 마비만 강대에서 싸우사이. 나랑 같이라 애는 후망 바꿔봐도. 나랑 우방가 봐, 차우도 차고. 나랑 후망 차우이 얌 하이에 있는 시만이 배줍시 차라잖아 너 칸바. 아두가 농알람다이디 아코주 잉만이나 뭐 사람 모이다 마 뻥앙앙 용만이나 칼리. 근데 나랑 니랑 차이. 같이 니 갚아금도. 같이 니 갚아 잉. 너희 더블주 반지 오야 믿으나. 너희가 아무래도 가져가. 아이디 이마 아두 강하우디에 거의 다 돈 안 가고리거든 레기데 다이네. 하나 뭐. 또 부복도 이마기 바바도. 아이디 강하우디에 바다는. 아이 복중에도 레기드래. 야다 야우리 보이마. 야우리. 마치 좀 빠이리바. 빠이드래. 빠이드래. 시들래 손에서. 뭐지 야. 타 사래. 야만한 띠마. 북한에. ahum iman 자지 ahum 거당 자다가 이게. 마토요도 뭐 방가 봐. 방게다 마차 마모불에. 뭐가 잘라대 그래. 뭐야 그게 안 나와 파우가 처음에 배반이 해. 아들이 나 파우 수보다니도 밀레벨에 뛰어봐. 아들 반이 처음에 되게 칼람니나 만나 마오라도 까나이 누피 노렌기 왜니 까오까오래야 알로 페이데야 나무 이네들이 시그만 시그래 노렌주 시그래 2023기 마락 아마 각디 그 마제 노렌지 거라 좀 까빨래드나 이 비블라 암수 노렌지 그도 버치리노 까나나 까빠이노바 Pulisna army kapasiyo. Kaya ginamadya. Pag diray ma. Manaron oy bro. Doon na ni. Oy nindo rin sigre ko. Yang kapiday dito. Imagine kung kapalay dito na 24 wala. Nung ay tabi. 2024 gi. Adom lay minaya do mo mong da.
ꯑꯗꯒꯤ ꯑꯩꯁꯦ ꯑꯌꯨꯛ ꯚꯤꯗꯤꯑꯣꯗꯤ ꯉꯟꯇꯥ ꯊꯥꯒꯠꯈꯤꯕꯅꯦ ꯂꯥꯛꯆꯩꯌꯦꯕ ꯎꯝ ꯀꯩꯅꯣ ꯇꯧꯔꯒ ꯃꯄꯤ ꯆꯦꯜꯂꯒ ꯑꯗꯨ ꯍꯜꯂꯛꯄꯗꯅꯤ ꯀꯥꯞꯄꯦꯟ ꯇꯧꯈꯤꯗꯣ ꯑꯧ ꯑꯗꯨꯗꯤ ꯀꯩ ꯅꯨꯡꯉꯥꯏꯇꯅꯤ ꯁꯨꯝ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯍꯥꯏꯕ ꯍꯣꯏ ꯅꯨꯡꯁꯤꯕ ꯌꯥꯝꯅ ꯄꯦꯟꯕꯖꯥꯠꯅꯤ ꯇꯧꯕꯗꯤ ꯃꯥꯁꯨ ꯅꯍꯥꯔꯣꯟ ꯑꯣꯏꯔꯤꯅꯤꯅ ꯍꯣꯏ ꯑꯣꯏꯔꯝꯃꯦ ꯑꯣꯏꯔꯝꯃꯦ ꯑꯣꯏꯔꯝꯃꯦꯗꯤ ꯑꯩꯈꯣꯏ ꯀꯣꯟꯅ ꯈꯪꯉꯛꯄꯅꯤꯗ ꯍꯣꯏ ꯃꯥꯁꯨ ꯃꯤꯅ ꯀꯩꯅꯣ ꯇꯧꯕꯗꯒꯤ ꯌꯥꯎꯈꯤꯕꯅꯤꯗ ꯌꯥꯎꯅꯤꯡꯗꯅ ꯌꯥꯎꯕ ꯅꯠꯇꯦ ꯀꯩꯗꯧꯕꯒꯤ ꯁꯔꯧ ꯀꯅꯥꯗ ꯁꯤꯟꯅꯔꯒ ꯃꯥꯗꯤ ꯀ꯭ꯂꯕꯀꯤ ꯀꯩꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯋꯤꯗꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯀꯩꯀꯩ ꯇꯧꯔꯛꯄꯗꯨꯗ ꯃꯌꯥꯝꯅ ꯀꯜꯂꯛꯇꯅꯅꯦ ꯍꯩꯖꯤꯜꯂꯒ ꯍꯥꯠꯇꯣꯛꯀꯅꯤ ꯈꯣꯠꯀꯅꯤ ꯀꯥꯏꯅ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯗ ꯃꯥꯁꯨ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯆꯪꯁꯤꯟꯈꯤꯕꯅꯦꯕ ꯏꯕꯣꯝꯕꯤꯗ ꯇꯧꯔꯒ ꯂꯨꯍꯣꯡꯈꯤꯗꯕ꯭ꯔꯣ ꯍꯣꯡꯉꯦ ꯑꯣ ꯀꯂꯥꯝꯅꯤ ꯏꯅꯝꯃ ꯀꯂꯥꯝꯅꯤ ꯃꯆꯥ 3 ꯅꯨꯄꯥ 2 ꯅꯨꯄꯤ 1 ꯊꯅꯝꯅꯤ ꯑꯣ ꯃꯥꯁꯨ ꯃꯥꯁꯨ ꯍꯧꯖꯤꯛ ꯃꯃꯧ ꯂꯩꯈ꯭ꯔꯕꯅꯤ ꯃꯥ ꯁꯤꯈ꯭ꯔ ꯅꯠꯇ꯭ꯔꯣ ꯁꯤꯈ꯭ꯔꯦ ꯀꯨꯏꯔꯦꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯁꯤꯈ꯭ꯔꯦ ꯑꯗꯨꯅꯤ ꯅꯨꯡꯁꯤꯕꯅ ꯉꯥꯎꯕꯖꯥꯠꯅꯤ ꯃꯇꯝꯗꯨꯗ ꯑꯩ ꯏꯃꯥ ꯈꯖꯨꯔꯁꯦ ꯑꯝꯇꯪ ꯄꯥꯏꯌꯨ ꯑꯩꯈꯣꯏꯗ ꯑꯃꯈꯛꯇꯪ ꯄꯥꯏꯔꯣ ꯁꯥꯏꯕ ꯉꯝꯗꯦ ꯋꯥꯏ ꯁꯨꯝ ꯎꯝꯃꯒ ꯇꯧ ꯌꯥꯝ ꯌꯥꯝꯃꯤ ꯑꯃꯠꯇ ꯅꯠꯇꯦ ꯍꯣꯏ ꯍꯣꯏ ꯄꯨꯛ ꯄꯤꯛꯊꯜꯂꯦ ꯑꯃꯇꯪ ꯄꯥꯏꯔꯣ ꯆꯥꯛꯇꯤ ꯀꯅꯥꯅ ꯊꯣꯡꯉꯤ ꯑꯕꯦꯅ ꯊꯣꯡꯉꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯋꯥꯔꯤ ꯁꯥꯔꯒ ꯁꯨꯃꯥꯏꯅ ꯍꯦꯛ ꯍꯦꯛ ꯄꯤꯖꯕ ꯑꯗꯨ ꯑꯣꯏꯗꯤ ꯑꯗꯨꯝ ꯆꯥꯏꯌꯦꯕ ꯑꯗꯒꯤ ꯑꯩꯁꯨ ꯁꯨꯝ ꯐꯝꯃꯒ ꯂꯩꯕꯁꯦ ꯈꯣꯡꯒꯁꯦ ꯄꯣꯝꯈꯠꯂꯛꯑꯦꯕ ꯑꯗꯨꯅ ꯄꯣꯝꯈꯠꯂꯛꯄꯅꯤꯅ ꯑꯃꯨꯛ ꯇꯤꯡꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯍꯣꯏꯅꯦ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯀꯨꯏꯅ ꯇꯧ ꯐꯝ ꯉꯝꯗꯦꯕ ꯑꯩꯁꯦ ꯑꯗꯨꯅ ꯏꯃꯥꯁꯦ ꯈꯪꯗꯦꯗ ꯃꯇꯣꯝꯗ ꯂꯩꯗꯣꯏꯅꯦꯕ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯈꯤꯒꯦ ꯑꯗꯨꯒ ꯑꯩꯁꯨ ꯆꯠꯂꯒꯦ ꯁꯣꯝꯗ ꯆꯠꯂꯒꯦꯕ ꯑꯩꯁꯨ ꯉꯥꯛꯇꯪꯕꯨꯗꯤ ꯐꯝꯕꯤꯔꯝꯈꯤꯒꯦ ꯑꯁꯣꯝꯗꯗꯤ ꯀꯥꯏ ꯑꯩ ꯆꯠꯇꯣꯏꯕ ꯀꯥ ꯁꯣꯝ ꯂꯩꯁꯤꯗꯤ ꯑꯁꯣꯝ ꯀꯥꯗ ꯑꯣ ꯉꯥꯛꯇꯪ ꯁꯥꯡꯗꯣꯛꯀꯦꯕ ꯅꯠꯇꯗꯤ ꯈꯣꯡꯁꯦ ꯁꯨꯝ ꯇꯧꯔꯦꯅ ꯍꯝ 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 ꯂꯥꯎꯔꯒ ꯅꯥꯔꯤ ꯌꯥꯎꯗꯗꯤ ꯆꯤꯛ ꯆꯤꯛ ꯀꯩꯅꯣ ꯂꯥꯎꯕꯗꯧ ꯇꯧꯋꯦꯕ ꯇꯧꯗꯣꯏꯅꯤ ꯑꯗꯨꯒꯅꯦ ꯄꯣꯝꯈꯠꯂꯛꯀꯗꯣꯏꯅꯦꯕ ꯅꯪ ꯐꯃꯨꯡꯗꯤ ꯂꯩꯇ꯭ꯔꯣ ꯂꯩꯌꯦ ꯇꯨꯝꯃꯨꯆꯣ ꯇꯨꯝꯃꯨꯒꯦ ꯑꯩ ꯏꯃꯥꯁꯦ ꯁꯤ ꯆꯥꯕ ꯂꯣꯏꯔꯒ ꯑꯗꯒꯤ ꯃꯩꯒꯁꯦ ꯃꯨꯊꯠꯄꯤꯔꯝꯃꯒ ꯆꯠꯇꯣꯏꯅꯦꯕ ꯑꯗꯨꯒꯤꯅꯤꯗ ꯅꯣꯏ ꯅꯪꯒꯤ ꯄꯣꯛꯃꯤꯟꯅꯕꯁꯦ ꯅꯨꯄꯥꯗꯤ ꯌꯥꯎꯗ꯭ꯔꯣ ꯌꯥꯎꯋꯦ ꯏꯃꯥ ꯀꯩꯅꯣꯅꯦ ꯑꯩꯕꯨ ꯀꯅꯥꯏ ꯃꯆꯥꯅꯣ ꯀꯩꯅꯣꯅꯦ ꯑꯩ ꯀꯅꯥꯏ ꯃꯆꯥꯅꯣꯕ ꯈꯪꯗꯦ ꯑꯩ ꯀꯥꯎꯔꯦ ꯏꯃꯥꯏ ꯃꯆꯥ ꯀꯌꯥꯅꯣ ꯈꯪꯗ꯭ꯔꯦ ꯀꯔꯤꯝ ꯑꯩ ꯈꯪꯗ꯭ꯔꯦ ꯀꯌꯥ ꯁꯨꯒꯦ ꯏꯃꯥꯒꯤ ꯃꯆꯥ 4 ꯑꯩꯁꯦ ꯑꯣ ꯅꯨꯄꯤ 4 ꯅꯨꯄꯥ 5 ꯅꯨꯄꯤꯗꯤ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯔꯛ ꯃꯣꯠꯇꯦꯁꯣꯔꯤ ꯍꯥꯏꯔꯛ ꯃꯣꯠꯇꯦꯁꯣꯔꯤ ꯍꯣꯏ ꯌꯥꯎꯕ꯭ꯔꯣ ꯌꯥꯎꯋꯦ ꯑꯩ ꯑꯣ ꯀꯅꯥꯅꯣ ꯅꯪꯅ ꯑꯕꯦꯝꯃ ꯍꯥꯏꯌꯣ ꯑꯩ ꯃꯣꯇꯦꯁꯣꯔꯤ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯏꯃꯥꯒꯤ ꯃꯆꯥꯁꯦ ꯈ꯭ꯋꯥꯏ ꯑꯍꯥꯟꯕꯗ ꯗꯗꯥ ꯂꯩꯔꯦꯅ ꯃꯨꯅꯤꯟꯗ꯭ꯔꯣ ꯎꯝ ꯑꯗꯒꯤ ꯄꯥꯇꯦꯁꯣꯔꯤ ꯂꯩꯔꯦꯗꯅ ꯎꯝ ꯑꯗꯒꯤ ꯏꯃꯣꯝꯆꯥ ꯒꯨꯅꯤꯟꯗ꯭ꯔꯣꯗꯣ ꯙꯅꯦꯁꯣꯔꯤꯗꯤ ꯒꯨꯅꯤꯟꯗ꯭ꯔꯣ ꯂꯩꯔꯦꯅ ꯍꯥꯏꯔꯛꯈꯤꯒꯦ ꯎꯝ ꯒꯨꯅꯤꯟꯗ꯭ꯔꯣꯒꯤ ꯃꯊꯪꯗ ꯃꯣꯟꯇꯦꯁꯣꯔꯤ ꯂꯩꯔꯦꯗꯅ ꯎꯝ ꯃꯣꯟꯇꯦꯁꯣꯔꯤꯒꯤ ꯃꯊꯪꯗ ꯙꯅꯦꯁꯣꯔꯤ ꯎꯝ ꯑꯗꯒꯤ ꯈꯣꯒꯦꯟ ꯎꯝ ꯅꯣꯔꯦꯟ ꯎꯝ ꯃꯣꯃꯣ ꯎꯝ ꯃꯦꯃꯦ ꯌꯥꯝ 9 ꯌꯥꯝꯃꯤ ꯌꯥꯝ ꯌꯥꯝꯃꯦ ꯑꯀꯣꯟꯕꯒꯤ ꯃꯣꯃꯣ ꯃꯦꯃꯦꯁꯤꯅ ꯇ꯭ꯋꯤꯟ 5 ꯍꯣꯏ ꯑꯁ ꯑꯗꯨ ꯍꯣꯠꯅꯔꯛꯄꯗꯅꯦ ꯑꯩꯅ ꯆꯍꯤ 10 ꯁꯨꯕꯗꯅꯦ ꯃꯣꯏ ꯄꯣꯛꯏꯁꯦ ꯑꯗ ꯑꯩꯈꯣꯏꯗꯅꯦꯗꯤ ꯑꯃꯨꯛ ꯆꯍꯤ 9 ꯈꯛꯇꯪ ꯉꯥꯏꯔꯤꯗꯅ ꯍꯧꯖꯤꯛꯀꯥꯟꯒꯤ ꯆꯍꯤ 9ꯁꯤꯗꯤ ꯃꯃꯥꯅ ꯆꯥꯛ ꯏꯜꯂꯤ ꯑꯗꯨꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯑꯉꯥꯡ ꯍꯣꯠꯅꯔꯛꯏꯅꯤ ꯑꯩꯅ ꯃꯣꯃꯣ ꯂꯧꯔꯅꯤ ꯙꯅꯦꯅ ꯃꯁꯥ ꯈꯔ ꯐꯕꯅꯤꯅ ꯃꯦꯃꯦꯁꯤꯅ ꯈꯔ ꯅꯣꯏꯌꯦꯕ ꯃꯦꯃꯦ ꯂꯧꯔꯅꯤ ꯏꯕꯥꯅꯤꯅ ꯑꯗꯨꯝ ꯑꯉꯥꯡ ꯑꯃꯃꯝ ꯆꯦꯜꯂ ꯙꯅꯦꯗꯤ ꯂꯩꯌꯦ ꯂꯥꯛꯈꯤꯗ꯭ꯔꯕ ꯁꯤꯗ ꯅꯍꯥꯟ ꯅꯨꯡꯗꯥꯡꯁꯨ ꯂꯥꯛꯑꯝꯃꯤ ꯅꯍꯥꯟ ꯅꯨꯡꯗꯥꯡ ꯀꯩ ꯅꯨꯃꯤꯠꯅꯣ ꯌꯥꯎꯁꯪꯒꯤ ꯀꯩꯒꯤꯅꯣ ꯅꯨꯡꯗꯥꯡ ꯂꯥꯛꯏꯗꯤ ꯁꯨꯝ ꯂꯥꯛꯏꯅꯤ ꯄꯦꯕꯥ ꯄꯦꯕꯥ ꯃꯥꯗꯤ ꯉꯥꯏꯍꯥꯛ ꯁꯪꯕꯗ ꯂꯥꯛꯏꯕ ꯌꯥꯎꯁꯪꯒꯤ 4ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯂꯥꯛꯑꯝꯃꯤꯗꯣ ꯑꯣ 4ꯅꯤ ꯅꯪꯒ ꯁꯨꯕ ꯀꯅꯥ ꯍꯟꯒꯦ ꯑꯩꯅ ꯍꯜꯂꯦ ꯑꯣ ꯈꯔ ꯂꯣꯏꯅꯔꯗꯤ ꯐꯗꯧꯕ ꯍꯣꯏ ꯉꯁꯤꯗꯤ ꯂꯝꯗꯤ ꯂꯥꯞꯅꯩꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯈꯪꯀꯥꯎ ꯀꯥꯎꯔꯛꯏ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯑꯃ ꯃꯝꯃꯤꯅꯤ ꯀꯥꯎꯋꯦ ꯃꯣꯏ ꯃꯌꯥꯝꯁꯦ ꯂꯥꯛꯇꯕ ꯃꯌꯥꯝꯁꯦ ꯂꯣꯏ ꯀꯥꯎꯊꯣꯛꯈ꯭ꯔꯕ ꯅꯨꯡꯁꯤꯗꯦꯕ ꯑꯝꯇ ꯃꯣꯃꯣꯒ ꯑꯩꯒ ꯂꯤꯖꯨꯟꯒ ꯑꯒꯨꯒ ꯕꯣꯏꯒ ꯄ꯭ꯔꯦꯝꯖꯤꯠꯀ ꯁꯤ ꯈꯛꯇꯪ ꯅꯤꯡꯁꯤꯡꯉꯨꯀꯣ ꯏꯃꯥ ꯍꯣꯏ
ꯀꯅꯥꯝ ꯅꯤꯡꯁꯤꯡꯉꯨꯅꯣ ꯄꯦꯝꯖꯤꯠꯇꯤ ꯀꯥꯏꯗꯦ ꯄ꯭ꯔꯦꯝꯖꯤꯠ ꯁꯣꯝꯗ ꯃꯃꯤ ꯁꯣꯝꯗ ꯃꯣꯏ ꯈꯨꯟꯗ ꯎꯝ ꯃꯥ ꯑꯃꯩ ꯃꯆꯥꯗꯨꯔꯣ ꯃꯥ ꯃꯆꯥꯗꯣ ꯑꯣ ꯃꯥꯃꯗꯨꯅ ꯍꯦꯛ ꯂꯥꯛꯄꯗꯅꯦ ꯑꯩꯒꯤ ꯀꯩꯅꯣꯝꯃ ꯍꯦꯛꯇ ꯄꯨꯔꯛꯏ ꯄꯨꯔꯛꯏ ꯅꯍꯥꯟꯁꯨ ꯄꯩꯁꯥ ꯀꯌꯥ ꯄꯤꯔꯝꯃꯤ ꯌꯥꯎꯁꯪꯒꯤ ꯌꯥꯎꯁꯪꯒꯤꯗꯤ ꯈꯪꯗꯦ ꯄꯤꯔꯝꯗꯦ ꯌꯥꯎꯁꯪꯒꯤ ꯏꯃꯥꯗ ꯂꯩꯔꯤꯗꯣ ꯂꯨꯄꯥ ꯄꯤꯔꯝꯕ꯭ꯔꯣ 500 ꯆꯠꯄꯤꯗꯣ ꯃꯥꯃꯅ ꯄꯤ ꯅꯠꯇ꯭ꯔꯣ ꯄꯤꯔꯝꯕ꯭ꯔꯣ ꯄꯤꯔꯝꯃꯤꯅꯦ ꯑꯩꯉꯣꯟꯗ ꯍꯥꯏꯗꯥꯏꯅꯦ ꯏꯃꯥꯅ ꯑꯩꯒꯤꯗꯤ ꯚꯤꯗꯤꯑꯣ ꯅꯝꯃꯤꯕꯅꯤꯀꯣ ꯎꯝ ꯚꯤꯗꯤꯑꯣꯗ ꯂꯣꯏ ꯌꯥꯎꯕꯅꯦ ꯇꯨ ꯁꯤꯅ ꯅꯣꯏ ꯃꯥꯃꯅ ꯄꯤꯔꯝꯕ ꯁꯤꯅ ꯅꯅꯝꯃꯅ ꯄꯤꯕꯒ ꯍꯥꯏꯕꯗꯣ ꯑꯗꯨꯅꯤ ꯑꯗꯨꯗꯤ ꯄꯩꯁꯥꯗꯨ ꯂꯩꯔꯝꯗꯧ ꯃꯥꯟꯗꯦ ꯂꯩꯌꯦ ꯃꯣꯟ ꯃꯅꯨꯡꯗ ꯉꯁꯥꯏ ꯍꯥꯞꯆꯟꯒꯅꯤ ꯂꯤꯖꯟꯅ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯩꯈꯣꯏ ꯃꯣꯃꯣꯅ ꯑꯗꯨꯝ ꯂꯛꯅꯕꯤꯗꯣꯏꯅꯦꯕ ꯑꯩꯈꯣꯏ ꯃꯥꯁꯦ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯁꯨꯝ ꯁꯥꯎꯅꯤꯡꯕ ꯍꯤꯗꯥꯛ ꯆꯥꯎ ꯌꯥꯗꯕ ꯀꯩꯀꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯨꯒꯤ ꯅꯥꯀꯜ ꯑꯃꯗ ꯊꯩꯗꯣꯛꯍꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯛꯅꯗꯣꯏꯅꯤ ꯏꯃꯥꯅ ꯁꯥꯎꯗꯣꯏꯅꯦ ꯑꯩꯈꯣꯏ ꯃꯣꯃꯣꯁꯦ ꯉꯝꯃꯣꯏ ꯅꯆꯥ ꯃꯣꯃꯣꯁꯤꯅ ꯏꯃꯥ ꯅꯨꯡꯁꯤꯖꯕꯁꯤꯗꯤ ꯍꯦꯟꯃꯟꯗꯅ ꯑꯩꯅ ꯐꯨꯅꯤꯡꯕ ꯑꯃ ꯌꯥꯎꯔꯛꯑꯕꯅꯤ ꯃꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯁꯨꯅꯦ ꯏꯃꯥ ꯏꯃꯥꯅ ꯍꯧꯗꯣꯛꯀꯅꯤ ꯇꯨꯝꯗ꯭ꯔꯁꯨ ꯀꯩꯅꯣ ꯇꯧꯅꯤ ꯑꯗꯨꯅꯤ ꯆꯥꯅꯤꯡꯕ ꯃꯌꯥꯝꯁꯦ ꯂꯣꯏ ꯂꯩꯔꯨꯔꯤꯁꯦ ꯑꯃꯨꯛꯇ ꯁꯤꯁꯨ ꯈꯖꯨꯔꯤꯁꯨ ꯃꯥ ꯂꯩꯗꯣꯏꯅꯤ ꯏꯃꯥ ꯆꯥꯒꯠꯂꯦꯅ ꯃꯣꯃꯣꯅ ꯃꯣꯃꯣꯗꯤ ꯑꯣꯖꯥ ꯑꯣꯏꯕꯣ ꯑꯣꯏꯗꯦꯗ ꯀꯩꯗꯧꯔꯤ ꯑꯣꯐꯤꯁ ꯆꯠꯊꯣꯛꯔꯤ ꯏꯃꯥ ꯁꯥꯏꯅ ꯇꯩꯊꯣꯛꯑꯣ ꯁꯥꯏꯅ ꯇꯩꯊꯣꯛꯑꯣ ꯆꯤꯟ ꯊꯕꯛ ꯇꯧꯔꯤꯕꯣ ꯃꯥ ꯇꯧꯔꯤ ꯑꯣ ꯂꯧꯁꯤꯡꯗꯤ ꯂꯩꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯂꯩ ꯂꯧꯕꯨꯛꯇꯒ ꯌꯥꯝ ꯆꯠꯂꯛꯏꯗ ꯑꯩꯈꯣꯏꯁꯨ ꯕꯕꯥ ꯂꯩꯉꯩꯗꯅꯦ ꯂꯧꯕꯨꯛ ꯄꯪꯆꯠꯇ ꯆꯠꯂꯤ ꯀꯨꯝꯃꯕꯒꯤ ꯆꯥꯅꯕꯅꯦ ꯁꯥꯏꯒꯨꯝꯕꯗ ꯀꯩꯅꯣꯝꯃ ꯂꯩꯔꯦꯅ ꯍꯋꯥꯏ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯑꯁꯥꯏꯒꯨꯝꯕꯗ ꯚꯥꯔꯤ ꯑꯃ ꯄꯩꯔꯦꯕ ꯊꯥꯔꯤꯕ ꯕꯕꯥꯅ ꯑꯗꯣ ꯄꯤꯛꯊꯟꯅ ꯆꯍꯤ ꯑꯃ ꯑꯗꯨꯝ ꯆꯥꯏ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏ ꯆꯥꯃꯤꯟꯅꯩ ꯕꯕꯥꯗꯨ ꯌꯥꯝꯅ ꯂꯧꯁꯤꯡ ꯎꯕꯗ ꯆꯪꯈꯣꯜꯂꯦꯕ ꯈꯪꯗꯦꯗ ꯍꯧꯖꯤꯛ ꯂꯩꯈꯤꯗꯕ ꯅꯠꯇ꯭ꯔꯣ ꯂꯩꯈꯤꯗ꯭ꯔꯦ ꯀꯨꯏꯔꯦꯗ ꯂꯩꯈꯤꯗꯕ चही मापल कम सूग्रमी 16 17 18 19 20 21 22 23 24 25 24 चही मापन सूग्रेबा हजी तरा चंगईबा लेगिदबने लेगिदबा मोइना लेगिद्रे अरैबा अखोय मयाम लेमिनरसी कोई मा अदुना दुम चासनगदमने आई सिबे यादेना इचा इशु मयामसे मतम सांगना लेगिदोइनी नने सिबे यादे चासनदौनी मा हिदाकजे दुम लोय चाथोकिबा कइनो चाथोइदि हिदाकजे दुम चासनगदोइनेबा हिदाक चाइजे फनबनेबा होय अदगी चिजानोदे लेरी माति याम कल्ले माय मनाम तम चलुरदि बने होय अदुनि चसी हाइनरगा फरा ताबा ngasi gyan khara tare mi kanam leite le mi loi leire iman hek tumdana leiba माने asmana dum pharak ta leiba jatpado ade ai ju indom cha manak ta chattoine pochai ga leisala leiramni expiry oi नु चाय दिगना indom cha sagoman gi ओ moida chu chakken tawba adu sum ima je hundoma do pharak ta ba ai कदौएगे दुम ले लो mi kanam ta hek ta leitab do hoju ना suma ना तोंद दि कमाय चने ai ga chalo inham magai se ga hongnara jattoine yendi junju sangdaba यदि यक्षंग मनुंग तो चसिराना नोय मैम नोय खंगना ब्रद नोय दे खंगनै होय नि तिनरब आई दि खामु खंगदे नहानदे यक्षंग मनुंग चपदसु फरक ताइदना मी मेन यक्षंग चपसिदि तोएना यक्षंग चलगम सिना छुटी मदम चलोरगे मा मै मुखरे ला प्रो नोय दका लाक्तेदा कोई अबे बोयबा लाक्तेदा माजु सिनजैदना माजु चिल्लेबा लाक्तेबा ना मै मै मना लामिदना अनिरक लामे मादि अदो खोइदनि चलुत्रिबा त चपिउगे तौ होय होय खंगदेदा नोय दे खंग अमरम खंग ब्रो खंगी आई दि हंदा खंगी दि नोय हानदि कनाम खंगदि इमा से अमतंग पारो वे जार हा वे अतंग मै जुमुत के अतंग पथारा गेरो पुथा भाई पुथा सिंगे पथा बारे सानु तुम्बा इन हादि
ꯄꯣꯊꯥꯕꯗꯤ ꯇꯨꯝꯒꯦꯔꯥ ꯇꯨꯝꯕꯗꯤ ꯀꯥꯏ ꯌꯥꯅꯤꯒꯦ ꯍꯧꯖꯤꯛꯄꯨ ꯑꯌꯨꯛꯄꯨ ꯍꯣꯏ ꯅꯨꯡꯊꯤꯟꯅꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯉꯔꯥꯡꯁꯨ ꯑꯍꯤꯡ ꯇꯨꯝꯗ꯭ꯔꯤꯅꯦ ꯑꯍꯤꯡ ꯇꯨꯝꯗꯦ ꯀꯥꯟꯗ ꯅꯨꯡꯊꯤꯟꯒ ꯇꯨꯝꯕꯤꯕꯖꯥ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯃꯥꯗꯤ ꯇꯨꯝꯅꯤꯡꯗꯦꯗ ꯇꯨꯝꯅꯤꯡꯗꯦꯅ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯑꯍꯥ ꯇꯧꯈꯤꯗꯣ ꯑꯣ ꯗꯤꯄꯥꯂꯤꯒ ꯕꯨꯡꯉꯣꯒꯅꯤ ꯅꯪ ꯅꯨꯄꯥꯗꯤ ꯌꯥꯎꯗ꯭ꯔꯣ ꯃꯆꯤꯟ ꯃꯅꯥꯎꯅꯦ ꯁꯤꯁꯦ ꯍꯥ ꯀꯔꯤꯅꯣ ꯏꯃꯥ ꯅꯪ ꯆꯣꯏꯇ꯭ꯔꯪ ꯄꯥꯇ꯭ꯔꯪ ꯉꯥꯡꯉꯛꯏꯁꯤꯕꯣ ꯑꯉꯥꯡ ꯅꯨꯄꯥ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯀꯅꯥꯒꯤꯅꯣ ꯅꯪ ꯅꯆꯥ ꯑꯩ ꯏꯆꯥ ꯀꯥꯏꯗꯩ ꯏꯆꯥꯅꯣ ꯅꯆꯥ ꯌꯥꯎꯗꯕ ꯑꯩꯒꯤ ꯏꯆꯥ ꯉꯥꯛꯇꯅꯤ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯅꯪꯒꯤ ꯅꯁꯨ ꯃꯌꯥꯝꯁꯦ ꯑꯩ ꯏꯆꯥ ꯉꯥꯛꯇꯅꯤ ꯈꯪꯗꯦꯗ ꯏꯕꯦꯝꯃ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯑꯩ ꯒ꯭ꯌꯥꯟ ꯑꯩꯅ ꯇꯥꯗꯦ ꯌꯣꯛꯂꯛꯏꯁꯦ ꯎꯝ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯒꯤ ꯃꯆꯥ ꯑꯗꯒꯤ ꯏꯆꯦꯒꯤ ꯃꯆꯥ ꯑꯅꯤ ꯑꯗꯒꯤꯗꯤ ꯗꯗꯥꯒꯤ ꯃꯆꯥ ꯑꯍꯨꯝ ꯑꯗꯒꯤ ꯅꯣꯔꯦꯟꯒꯤ ꯃꯆꯥꯁꯨ ꯑꯗꯨꯝ ꯅꯣꯡ ꯐꯥꯗꯣꯛ ꯍꯣꯠꯅꯩ ꯃꯥꯒꯤꯗꯤ ꯀꯌꯥ ꯊꯣꯏ ꯍꯣꯠꯅꯗ꯭ꯔꯦ ꯀꯩꯅꯣ ꯆꯥꯎꯕ ꯍꯣꯏ ꯆꯠꯊꯣꯛꯇꯕꯅꯤꯅ ꯑꯗꯒꯤ ꯁꯔꯤꯇꯥꯒꯤ ꯃꯆꯥ ꯑꯗꯒꯤ ꯃꯥꯁꯨ ꯌꯥꯝ ꯇꯣꯏꯅ ꯅꯠꯇꯦ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯋꯥꯅꯤ ꯑꯗꯒꯤ ꯃꯣꯃꯣꯒꯤ ꯃꯆꯥ ꯑꯅꯤ ꯏꯆꯥ ꯀꯌꯥꯝ ꯌꯥꯝꯃꯦ ꯌꯦꯡꯉꯨ ꯇꯥꯇꯣꯟꯒꯤ ꯃꯆꯥ ꯅꯥꯎꯕꯣꯏꯗꯤ ꯀꯌꯥ ꯇꯧꯗ꯭ꯔꯦ ꯃꯥꯗꯤ ꯗꯨꯀꯥꯟꯗ ꯂꯩꯈꯤꯕꯅꯤꯅ ꯆꯤꯡꯃꯩꯔꯣꯡꯗ ꯇꯥꯇꯣꯟꯒꯤ ꯃꯆꯥ ꯑꯅꯤ ꯗꯗꯥꯒꯤ ꯃꯆꯥ ꯑꯍꯨꯝ ꯃꯉꯥ ꯁꯨꯔꯦꯅ ꯏꯆꯦꯒꯤ ꯃꯆꯥ ꯑꯅꯤ ꯇꯔꯦꯠ ꯑꯗꯒꯤ ꯈꯔ ꯈꯔꯁꯤꯗꯤ ꯍꯥꯏꯔꯔꯣꯏꯒꯦ ꯃꯣꯃꯣꯒꯤ ꯃꯆꯥ ꯑꯅꯤ ꯅꯤꯄꯥꯜ ꯃꯥꯄꯜ ꯃꯣꯃꯣꯒꯤ ꯑꯅꯤ ꯁꯨꯔꯕꯣ ꯑꯅꯤ ꯁꯨꯔꯦꯗꯅ ꯑꯣ ꯏꯆꯥ ꯃꯥꯄꯜ ꯅꯠꯇ꯭ꯔꯥ ꯑꯩꯒꯤ ꯏꯆꯥ ꯃꯥꯄꯜ ꯑꯩꯗꯤ ꯑꯃꯐꯥꯎ ꯈꯪꯗꯦꯗ ꯅꯪ ꯍꯥꯏ ꯃꯌꯥꯝꯅ ꯃꯌꯥꯝꯁꯦ ꯑꯩꯅ ꯑꯗꯨꯝ ꯍꯣꯠꯅꯔꯛꯑꯕꯅꯤꯅ ꯑꯩꯒꯤ ꯏꯆꯥ ꯃꯥꯄꯜ ꯁꯨꯏꯕ ꯑꯣ ꯐꯔꯕꯅꯤ ꯑꯃꯇꯪ ꯅꯠꯇꯦ ꯑꯩꯒꯤꯗꯤ ꯏꯆꯥ ꯃꯥꯄꯜ ꯅꯨꯄꯥ ꯌꯥꯎꯕ꯭ꯔ ꯅꯪꯒꯤꯗꯤ ꯏꯁ ꯅꯨꯄꯥꯗꯤ ꯀꯌꯥꯅꯣ ꯅꯨꯄꯥ ꯑꯍꯨꯝ ꯃꯔꯤ ꯅꯨꯄꯥ ꯃꯔꯤ ꯅꯨꯄꯤ ꯑꯍꯨꯝ ꯅꯨꯄꯥ ꯃꯉꯥ ꯅꯨꯄꯤ ꯃꯔꯤ ꯑꯩ ꯍꯣꯠꯅꯔꯛꯏꯁꯦ ꯑꯣ ꯌꯥꯝꯗ꯭ꯔꯥ ꯌꯥꯝꯃꯦ ꯑꯗꯨꯅ ꯑꯩ ꯍꯌꯦꯡ ꯁꯣꯜꯂꯁꯨ ꯃꯣꯏ ꯃꯥꯄꯜ ꯆꯪꯗꯅ ꯍꯣꯠꯅꯍꯟꯗꯣꯏꯅꯤ ꯍꯣꯠꯅꯗ꯭ꯔꯗꯤ ꯀꯩꯅꯣ ꯆꯥꯔꯨꯔꯣꯏꯕ ꯏꯃꯥ ꯈꯖꯨꯔꯁꯦ ꯆꯥꯔꯣꯏ ꯈꯤꯇꯪ ꯉꯥꯏꯔꯦꯗ ꯑꯩꯈꯣꯏ ꯃꯥꯒꯤ ꯅꯨꯡꯊꯤꯟꯒꯤꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯌꯨꯛꯀꯤ ꯚꯤꯗꯤꯑꯣꯁꯨ ꯂꯩꯔꯤ ꯑꯩ ꯉꯁꯥꯏꯅꯦ ꯚꯤꯗꯤꯑꯣꯁꯦ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯆꯠꯊꯣꯛꯄ ꯑꯗꯒꯤ ꯏꯃꯥꯗ ꯚꯤꯗꯤꯑꯣ ꯅꯝꯃꯁꯨ ꯑꯗꯨꯝ ꯐꯣꯟꯁꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯕꯅꯤꯅ ꯏꯗꯤꯇꯤꯡ ꯇꯧꯕ ꯅꯪ ꯉꯥꯏꯍꯥꯛꯇꯪꯁꯨ ꯇꯧꯗ ꯌꯥꯗꯦ ꯑꯗꯩ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕꯗ ꯃꯇꯝ ꯁꯥꯡꯅ ꯆꯪꯉꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤꯅ ꯚꯤꯗꯤꯑꯣꯁꯦ ꯍꯦꯛꯇ ꯊꯥꯒꯠꯄ ꯉꯝꯗꯦ ꯍꯥꯟꯅꯒꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯅꯣꯏ ꯌꯨꯝꯗꯤ ꯁꯤꯗꯔꯁꯨ ꯁꯤꯗꯅꯤ ꯏꯃꯥꯒꯤ ꯃꯆꯥꯅꯦ ꯑꯩꯁꯦ ꯏꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯅꯦ ꯍꯣꯏ ꯑꯩꯗꯤ ꯌꯨꯝꯁꯨ ꯄꯥꯟꯗꯤꯌꯦ ꯁꯤꯗ ꯂꯩꯁꯦ ꯑꯩꯁꯦ ꯂꯩꯁꯥꯕꯤꯅꯦ ꯑꯣ ꯅꯪꯗꯤ ꯀꯥꯎꯔꯕꯣ ꯀꯥꯎꯔꯦ ꯑꯩ ꯁꯨꯈꯪ ꯈꯪꯗꯦ ꯁꯨꯡꯈꯪ ꯈꯪꯗ꯭ꯔꯦ ꯍꯟꯗꯛ ꯂꯥꯛꯏꯁꯤꯅ ꯈꯪꯉꯤꯁꯤ ꯂꯣꯏꯔꯦ ꯑꯣ ꯉꯥꯏꯍꯥꯛ ꯂꯩꯔ ꯄꯣꯊꯥꯔꯣ ꯑꯗꯨꯒ ꯍꯣꯔꯦꯟ ꯑꯃꯨꯛ ꯈꯪꯉꯛꯀꯅꯤ ꯅꯨꯡꯗꯥꯡꯗ ꯆꯠꯂꯒꯦꯀꯣ ꯃꯩꯁꯨ ꯃꯨꯠꯂꯦ ꯏꯃꯥꯗꯤ ꯂꯩꯕ꯭ꯔꯥ ꯏꯃꯥꯅꯦ ꯑꯗꯨꯗ ꯇꯨꯝꯃꯤꯗꯣ ꯑꯩꯔꯣ ꯍꯣꯏ ꯏꯃꯥ ꯑꯩꯈꯣꯏ ꯃꯥꯁꯦ ꯅꯣꯛꯅꯤꯡꯗ꯭ꯔꯦ ꯑꯩꯁꯦ ꯃꯁꯛ ꯈꯪꯗ꯭ꯔꯦ ꯈꯪꯗꯕꯅꯤ ꯏꯃꯥ ꯅꯪꯒꯤ ꯅꯆꯥ ꯂꯩꯇ꯭ꯔꯣ ꯀꯅꯥ ꯈꯪꯕ ꯂꯩꯔꯝꯒꯅꯤ ꯚꯥꯔꯤ ꯑꯃ ꯌꯣꯝꯕꯖꯥꯠꯅꯤ ꯀꯩꯅꯣꯅꯦ ꯏꯃꯥ ꯉꯁꯤꯗꯤ ꯏꯃꯥ ꯐ꯭ꯂꯥꯛꯁ ꯊꯥꯜꯂꯛꯀꯦꯀꯣ ꯃꯩ ꯂꯥꯛꯇꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯀꯩꯅꯣ ꯃꯤ ꯃꯁꯛ ꯈꯪꯗ꯭ꯔꯤ ꯉꯁꯤꯗꯤ ꯀꯩꯅꯣꯅꯦ ꯅꯤꯡꯁꯤꯡꯉꯕꯣ ꯅꯤꯡꯁꯤꯡꯗꯦꯗ ꯑꯃ ꯐꯥꯎꯕ ꯑꯃꯐꯥꯎ ꯅꯤꯡꯁꯤꯡꯗꯔꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯅꯤꯡꯁꯤꯡꯉꯁꯦ ꯍꯧꯖꯤꯛ ꯑꯌꯨꯛꯇꯤ ꯏꯃꯥꯁꯦ ꯀꯩꯅꯣꯝ ꯇꯧꯋꯦꯕ ꯉꯁꯤꯁꯦ ꯌꯥꯔꯦꯀꯣ ꯌꯥꯔꯦ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯉꯔꯥꯡ ꯑꯩꯅ ꯊꯥꯒꯠꯈꯤꯕ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯚꯤꯗꯤꯑꯣꯗꯣ ꯅꯝꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯅꯤ